ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯣꯏꯅꯨ ꯍꯨꯔꯥꯟꯕꯤ, ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯕꯤꯔꯛꯂꯤ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯗꯨꯅ ꯅꯥꯀꯣꯡꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯏꯖꯈꯤꯕ ꯁꯦꯝꯖꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯃꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯔꯤ꯫ ꯂꯣꯏꯅꯅ ꯀꯨꯝꯑꯣꯟ ꯑꯁꯤꯒꯤ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯀꯪꯂꯩ ꯑꯁꯤꯒꯤ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯆꯍꯣꯡ ꯉꯥꯍꯣꯡꯕꯤꯅ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯛꯆꯤꯡ ꯊꯥꯅꯤ꯫ ꯋꯥꯛꯆꯤꯡ ꯊꯥꯅꯤ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯪꯕꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯡꯕ ꯂꯥꯛꯄꯒ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯧ ꯑꯅꯧꯕꯤ ꯑꯐꯕ ꯈꯔꯗꯤ ꯏꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯔꯤ꯫ ꯑꯗꯨꯒ ꯃꯔꯤꯟ ꯇꯟꯕꯤ ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯧ ꯈꯔꯅ ꯅꯣꯡꯉꯥꯜꯂꯕꯗꯨ ꯐꯥꯎꯕ ꯐꯩꯖꯨꯞ ꯆꯤꯡꯈꯠꯇꯨꯅ ꯃꯁꯤ ꯑꯃꯠꯇ ꯂꯦꯡꯗꯨꯅ ꯇꯨꯝꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯀꯨ ꯃꯅꯦꯝ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯀꯔꯤꯁꯨ ꯊꯣꯏꯅ ꯍꯥꯏꯅꯗꯦ꯫ ꯆꯥꯎꯔꯦꯟꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ, "ꯅꯃꯧ ꯅꯨꯄꯤꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ꯭ꯔꯅꯦ?" "ꯍꯣ, ꯍꯧꯒꯠꯇ꯭ꯔꯤꯌꯦ. ꯑꯁꯨꯛ ꯉꯜꯂꯤꯕꯁꯤꯗꯤ ꯏꯪꯅꯒ ꯏꯪꯕꯅꯦ. ꯉꯁꯤꯗꯤ ꯌꯥꯝꯅꯁꯨ ꯏꯪꯉꯤ. ꯇꯨꯝꯖꯈꯤꯁꯅꯨ ꯀꯩꯅꯣ. ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯀꯩꯗꯧꯅꯤ? ꯅꯥꯅꯕꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯀꯥꯟꯗꯅꯦ ꯃꯔꯥꯏꯅ ꯑꯗꯨꯝ ꯍꯧꯒꯠꯆꯔꯛꯁꯅꯤ." "ꯅꯪꯅ ꯅꯃꯧ ꯅꯨꯄꯤꯁꯤꯕꯨ ꯂꯨꯅ ꯇꯧꯖꯕꯁꯤꯗꯤꯕꯀꯣ ꯀꯔꯤꯗꯕꯨ ꯍꯪꯂꯨꯔꯅꯤ?" "ꯍꯣ, ꯂꯨꯅ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯁꯥꯁꯤ ꯑꯃꯨꯛ ꯅꯥꯔꯛꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯔꯣꯏꯗ꯭ꯔꯣ? ꯂꯩꯆꯤꯜꯅꯒ ꯂꯩꯆꯤꯜ ꯊꯥꯕꯅꯤ ꯉꯁꯤꯗꯤ. ꯏꯪꯕꯁꯨ ꯐꯖꯅ ꯏꯪꯂꯦ." "ꯏꯪꯕꯗꯤ ꯏꯪꯂꯦ ꯐꯖꯅ." ꯆꯥꯎꯕꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯩ ꯍꯧꯍꯧꯏ. ꯑꯩꯁꯨꯅꯦ ꯉꯥꯏꯍꯥꯛꯇ ꯃꯩ ꯇꯤꯛꯂꯨꯒꯦ." "ꯅꯈꯣꯏ ꯅꯨꯄꯥꯁꯤꯡꯁꯦ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅꯅꯦ ꯄꯨꯟꯁꯤꯜꯂꯒ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯀꯣ. ꯃꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩꯅ ꯆꯞ ꯆꯥꯅ ꯇꯥꯔꯕꯅꯤ. ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯍꯟ ꯊꯪꯗ ꯑꯗꯨꯒꯨꯝꯕ ꯋꯥꯒꯅꯦ ꯈꯤꯠ ꯉꯥꯡꯕꯤꯅꯨ. ꯃꯤꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯦꯃꯤ." "ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯕꯨ ꯃꯤꯋꯥ ꯉꯥꯡꯕ ꯀꯀꯥꯏꯗꯨꯅ. ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯅꯈꯣꯏ ꯅꯨꯄꯤꯅ ꯃꯇꯧꯕꯅꯤ." "ꯍꯣ, ꯅꯨꯄꯤ ꯑꯩꯈꯣꯏꯅꯅꯦ ꯃꯤꯋꯥ ꯉꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯍꯧꯅꯁꯥꯅꯦ, ꯍꯧꯅꯁꯥ. ꯅꯨꯄꯥ ꯅꯈꯣꯏꯅ ꯉꯥꯡꯕꯗꯨꯃꯗꯤ ꯂꯦꯝꯖꯗꯦ ꯍꯥꯏꯕ. ꯃꯤꯅ ꯇꯥꯔꯒ ꯐꯖꯕ ꯋꯥꯁꯨ ꯅꯠꯇꯦ. ꯃꯩ ꯇꯤꯛꯐꯝ ꯊꯣꯛꯄꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯃꯇꯤꯛ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯍꯥꯏꯖꯕ." "ꯅꯪ ꯑꯃ ꯉꯥꯡꯈ꯭ꯔꯦ. ꯍꯩ, ꯑꯩ ꯊꯣꯛꯑꯦ. ꯏꯟꯁꯥꯡ ꯍꯧꯍꯜꯂꯨꯀꯣ." ꯍꯥꯏꯔꯝꯗꯨꯅ ꯆꯥꯎꯔꯦꯟ ꯊꯣꯛꯈꯤ. ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ, "ꯃꯩ ꯇꯤꯛꯂꯤꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ. ꯊꯧ ꯂꯩꯇꯕ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯃꯤꯒꯤ ꯃꯤꯋꯥ ꯉꯥꯡꯅꯗꯣꯏꯅꯤ. ꯃꯤꯋꯥ ꯉꯥꯡꯕꯁꯦ ꯅꯨꯄꯥ ꯃꯈꯣꯏꯁꯨ ꯍꯩꯅꯕ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯊꯕꯛꯅ ꯃꯩ ꯍꯧꯔꯤ. ꯏꯪꯉꯤ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕ ꯐꯪꯕ ꯖꯥꯠ ꯅꯠꯇꯦꯕ. ꯏꯍꯦ, ꯃꯪꯒꯣꯜꯁꯦ ꯑꯃꯨꯛꯇ ꯋꯥꯏꯁꯤꯒꯦꯅ ꯇꯧꯕꯅꯤꯅꯦ ꯑꯩꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯁꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯥꯕꯂꯩꯁꯨ ꯌꯥꯍꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯃꯍꯜꯅ, "ꯕꯦꯝꯃ, ꯅꯪꯕꯨ ꯍꯧꯒꯠꯂꯛꯂꯕꯔꯣ? ꯏꯪꯁꯨ ꯏꯪꯉꯤ, ꯉꯟꯁꯨ ꯉꯜꯂꯤ. ꯉꯥꯏꯍꯥꯛ ꯇꯨꯝꯂꯒ ꯂꯩꯖꯕ ꯌꯥꯗ꯭ꯔꯥ ꯅꯪꯕꯣ?" "ꯏꯃꯥ, ꯃꯤꯀꯞ ꯊꯣꯛꯂꯒ ꯑꯗꯨꯝ ꯇꯨꯝꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ. ꯉꯁꯤꯁꯦ ꯑꯩꯁꯦ ꯀꯣꯛꯁꯨ ꯂꯨꯖꯕ ꯅꯨꯃꯤꯠ ꯇꯥꯕ. ꯑꯗꯨꯗ ꯉꯟꯇꯥꯅ ꯍꯧꯒꯠꯂꯕ. ꯏꯃꯥ, ꯀꯩꯀꯩ ꯊꯕꯛ ꯇꯧꯔꯒꯦ?" "ꯊꯕꯛꯀꯤꯗꯤ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯗ. ꯁꯨꯃꯥꯡ ꯃꯪꯒꯣꯜꯁꯦ ꯋꯥꯏ ꯑꯃꯨꯛꯇ ꯍꯥꯟꯅ ꯁꯤꯠꯀꯦ ꯇꯧꯕꯅꯤ." "ꯏꯃꯥ, ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯛꯂꯒꯦ. ꯏꯃꯥꯅ ꯑꯃꯨꯛꯇ ꯃꯅꯤꯡꯗ ꯏꯁꯤꯡ ꯈꯔ ꯂꯨꯝꯕꯤꯌꯨ." "ꯏꯪꯅꯤꯅꯦꯍꯦ ꯅꯪꯕꯣ. ꯉꯁꯤꯗꯤ ꯎꯟ ꯇꯥꯕ꯭ꯔꯥ ꯀꯔꯤꯅꯣ ꯆꯤꯛ ꯆꯤꯛꯄꯨ ꯂꯥꯎꯈ꯭ꯔꯦ." "ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥ." "ꯅꯪ ꯅꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯃꯥꯅ ꯈꯟꯕꯩꯅꯤ." "ꯍꯣꯏ, ꯇꯧꯖꯔꯣ. ꯏꯃꯥꯅꯦ ꯅꯪ ꯏꯁꯤꯡ ꯍꯥꯏꯗꯣ ꯂꯨꯝꯕꯤꯔꯨꯔꯒꯦ." ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯩ꯫ ꯊꯥꯕꯂꯩꯁꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯐꯖꯅ ꯆꯠꯂꯤ꯫ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯃꯥꯅ ꯉꯝꯕ ꯂꯣꯏꯅ ꯇꯧꯏ꯫ ꯆꯥꯎꯕꯣꯏꯒꯤ ꯊꯣꯡꯒꯥꯜ ꯅꯥꯀꯜ ꯑꯗꯣꯝꯗ ꯃꯩ ꯍꯧꯔꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯩ ꯍꯧꯏ꯫ ꯑꯌꯨꯛꯇꯅ ꯃꯈꯣꯏꯗ ꯃꯩ ꯍꯧꯏ, ꯅꯨꯃꯤꯗꯥꯡꯗꯅ ꯀꯦꯁꯣꯍꯣꯏꯗ ꯃꯩ ꯍꯧꯏ꯫ ꯅꯨꯄꯥꯁꯤꯡ ꯑꯗꯨꯁꯨ ꯃꯩꯕꯨ ꯇꯤꯛꯄ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯉꯁꯥꯏ ꯏꯍꯥꯟ ꯍꯥꯟꯕꯗꯒꯤ ꯃꯩ ꯇꯤꯛꯂꯛꯄꯗ ꯊꯦꯡꯕꯨꯡꯁꯨ ꯌꯥꯎꯔꯤ꯫ ꯃꯥꯅꯕꯨ ꯑꯁꯨꯝꯅ ꯍꯥꯏ, "ꯀꯕꯣꯛꯂꯩꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯗꯤ ꯃꯆꯤꯟ ꯃꯐꯅ ꯀꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯦ. ꯉꯔꯥꯡꯗꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯠꯅꯩꯌꯦꯕꯨ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ? ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯛꯈꯤꯕꯗꯨꯕꯣ?"
ꯃꯃꯧ ꯅꯨꯄꯤꯗꯨꯒꯤ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤꯕ ꯑꯩꯕꯨ ꯀꯥꯎꯔꯦꯅꯦ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯕ ꯑꯣ ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯕ ꯈꯔ ꯇꯧ ꯉꯝꯕꯤ ꯅꯨꯄꯤ ꯑꯣꯏꯔ ꯃꯥꯜꯂꯦꯗ ꯃꯗꯨ ꯑꯗꯨꯕꯨꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯀꯔꯤꯅꯣꯃ ꯂꯣꯏꯅ ꯏꯇꯧ ꯇꯧꯔꯦꯗ ꯀꯨꯁꯤ ꯔꯥꯁꯤ ꯌꯥꯝꯅ ꯇꯧꯔꯦ ꯃꯤꯠ ꯁꯣꯟꯊꯣꯛꯅ ꯅꯥꯕ ꯍꯦꯟꯒꯠꯂꯛꯏ ꯅꯪꯅ ꯅꯃꯤꯠ ꯅꯥꯕ ꯍꯦꯟꯒꯠꯂꯤ ꯍꯥꯏꯔꯒ ꯑꯩꯗꯤ ꯋꯥ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯍꯥꯟ ꯑꯣꯏꯔ ꯃꯥꯜꯂꯦ ꯀꯦꯁꯣꯒꯤ ꯃꯃꯧ ꯅꯨꯄꯤ ꯊꯕꯥꯇꯣꯝꯕꯤꯗꯣ ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯎꯅꯔꯝꯃꯤ ꯍꯥꯏꯕ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯧꯅꯈꯤꯕꯁꯤꯗ ꯏꯕꯨꯡꯉꯣ ꯊꯣꯛꯆꯥꯎꯅꯁꯨ ꯊꯕꯥꯇꯣꯝꯕꯤꯗꯣ ꯈꯔ ꯊꯤꯅ ꯐꯨꯈ꯭ꯔ ꯃꯥꯜꯂꯦ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯃꯥꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯨꯄꯥ ꯑꯇꯣꯞꯄ ꯎꯅꯔꯨꯏꯕ ꯂꯝ ꯍꯦꯜꯂꯕꯗꯤ ꯆꯩ ꯆꯥ ꯇꯥꯕꯅꯤ ꯀꯩꯅꯣ ꯐꯅꯁꯨ ꯀꯞꯈꯤ ꯐꯨꯡꯒꯥꯗꯨꯗ ꯃꯩ ꯇꯤꯛꯅ ꯇꯤꯛꯅꯩꯁꯨ ꯇꯥꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯧꯁꯤꯡꯁꯦ ꯀꯩꯗꯥ ꯑꯃ ꯂꯣꯏꯅ ꯇꯧꯔꯦꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯒ ꯑꯣꯏꯔꯝꯃꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯈꯤꯗ꯭ꯔꯣ ꯃꯗꯨꯁꯨ ꯋꯥꯈꯜ ꯋꯥꯔꯛꯄ ꯉꯝꯗꯕꯤ ꯃꯕꯨꯛꯁꯦ ꯂꯦꯞꯇꯕꯤ ꯃꯈꯣꯏ ꯈꯔ ꯈꯛꯀꯤ ꯋꯥꯅꯤꯗ ꯆꯥꯎꯔꯦꯜꯁꯤ ꯌꯧꯁꯤꯜꯂꯛꯏ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯁꯥꯟꯅꯔꯝꯂꯤꯕꯗꯨꯕꯣ ꯑꯩꯅ ꯁꯣꯝꯗ ꯐꯝꯂꯒꯦ ꯃꯩꯈꯨꯕꯨ ꯀꯨꯏꯅꯦ ꯍꯥꯏꯗꯨꯅ ꯐꯝꯊꯩ ꯆꯥꯎꯕꯅ ꯃꯧ ꯆꯥꯟꯅꯗꯕꯤ ꯈꯔꯒꯤ ꯋꯥꯔꯤ ꯑꯗꯨꯛ ꯇꯧꯔꯝꯕꯅꯤꯗ ꯆꯥꯎꯔꯦꯟꯅ ꯃꯪꯒꯣꯜꯂꯣꯝꯗ ꯃꯩꯈꯨ ꯈꯨꯔꯛꯄꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯩꯈꯨꯗꯨꯗ ꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯃꯩꯈꯨꯅꯤ ꯀꯥꯏꯅ ꯇꯧꯔꯤꯕꯁꯤꯅ ꯑꯩꯉꯣꯟꯂꯣꯝꯗ ꯍꯦꯛꯇ ꯑꯣꯟꯁꯤꯜꯂꯛꯀꯗꯧꯅꯤ ꯐꯝꯐꯝꯒ ꯈꯪꯗꯦ ꯍꯥꯏꯕꯅꯤ ꯃꯁꯤ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯁꯣꯝꯗ ꯂꯥꯏ ꯂꯩ ꯁꯣꯝꯗ ꯃꯤ ꯂꯩ ꯑꯁꯨꯝꯅ ꯍꯦꯛꯇ ꯇꯧꯏ ꯃꯁꯤꯗ ꯀꯦꯁꯣꯅ ꯀꯔꯤꯅꯣꯅꯦ ꯆꯥꯎꯔꯦ ꯅꯪꯅ ꯃꯩꯈꯨꯗꯨ ꯑꯩꯉꯣꯟꯂꯣꯝꯗ ꯂꯣꯏꯅ ꯊꯥꯖꯤꯜꯂꯛꯅꯕ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯉꯣꯟꯗ ꯊꯥꯖꯤꯟꯅꯕ ꯇꯧꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪ ꯃꯊꯣꯡ ꯑꯃ ꯆꯥꯗꯦꯀꯣ ꯃꯩꯈꯨꯁꯦ ꯑꯩꯉꯣꯟꯂꯣꯝꯗ ꯂꯣꯏꯅ ꯂꯩꯔꯦ ꯇꯧꯅꯤꯅꯦ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯑꯩꯈꯣꯏꯁꯦ ꯃꯤꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯕꯨ ꯄꯥꯎ ꯇꯝꯂꯤꯕꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯁꯦ ꯍꯥꯏꯔꯛꯂꯤꯕꯅꯤꯅꯦ ꯍꯅꯨꯊꯪꯗ ꯃꯤꯋꯥ ꯉꯥꯡꯂꯒ ꯆꯣꯞꯄ ꯅꯪꯅꯕꯅꯤ ꯀꯥꯏꯅꯒ ꯉꯥꯡꯉꯛꯏꯕꯅꯤꯅꯦ ꯑꯩꯗꯤ ꯀꯅꯥꯗꯁꯨ ꯍꯥꯏꯖꯗꯦꯀꯣ ꯆꯥꯎꯕꯅ ꯃꯗꯨꯒꯤ ꯐꯩꯖꯥꯎ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤ ꯅꯠꯇ ꯁꯥ ꯃꯔꯛ ꯉꯥ ꯃꯔꯛ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯆꯨꯝꯗꯣꯏꯅꯤ ꯀꯩꯊꯦꯜ ꯂꯣꯡꯃꯩ ꯄꯥꯜꯂꯤꯕꯅꯤ ꯃꯍꯥꯛ ꯀꯩꯊꯦꯜ ꯐꯝꯕꯗ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯂꯝꯒꯅꯤ ꯆꯥꯎꯔꯦꯟꯅ ꯃꯈꯣꯏꯒꯨꯝꯕ ꯖꯥꯠꯁꯦ ꯅꯛꯁꯤꯟꯅꯔ ꯂꯣꯏꯅꯒꯅꯨ ꯍꯥꯏꯕꯗꯣ ꯆꯨꯝꯃꯤꯗꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯥꯟꯅꯕ ꯋꯥꯕꯨ ꯃꯥꯅ ꯍꯦꯛꯇ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯄ ꯍꯧꯅꯕ꯭ꯔꯥ ꯁꯤꯅꯤꯗ ꯍꯥꯏꯖꯤꯜꯂꯨꯔꯒ ꯉꯥꯡꯖꯤꯜꯂꯨꯔꯒꯅꯦ ꯊꯦꯛꯆꯤꯜꯂꯛꯈꯤꯅꯤ ꯑꯗꯨꯒ ꯂꯥꯏ ꯄꯜꯂꯒ ꯍꯦꯛꯇ ꯋꯥꯁꯛꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯈꯤꯗꯣꯔꯤ ꯄꯣꯠꯅꯤ ꯑꯗꯨꯃ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯒꯤ ꯄꯣꯛꯄꯗꯒꯤ ꯌꯧꯔꯛꯂꯕꯅꯤ ꯆꯠꯅꯤ ꯀꯦꯁꯣꯅ ꯁꯤꯡꯗꯨ ꯈꯔ ꯍꯥꯞꯆꯤꯜꯂꯨꯅꯦ ꯅꯨꯄꯥ ꯅꯪꯕꯨ ꯃꯩ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯃꯩꯈꯨꯁꯤꯅ ꯈꯨꯠꯅꯤꯡꯈ꯭ꯔꯕꯅꯤ ꯍꯣꯏ ꯍꯥꯞꯆꯤꯟꯒꯦ ꯆꯥꯎꯕꯅ ꯍꯥꯞꯆꯤꯟꯅꯤ ꯃꯩ ꯇꯤꯛꯄ ꯂꯥꯛꯅꯤꯅ ꯈꯪꯉꯤ ꯁꯤꯡ ꯊꯤꯕꯗꯤ ꯌꯥꯎꯔꯣꯏꯅꯦ ꯍꯦꯔꯥ ꯅꯨꯄꯤꯗꯧꯅ ꯀꯩꯅꯣ ꯁꯤꯕꯨ ꯋꯥꯅꯤꯅ ꯉꯥꯡꯉꯤ ꯃꯩ ꯇꯤꯛꯅꯤ ꯈꯪꯂꯗꯤ ꯁꯤꯡꯁꯨ ꯈꯔ ꯄꯨꯔꯛꯄ ꯇꯝꯁꯤ ꯍꯥꯏꯕꯅꯤ ꯆꯥꯎꯔꯦꯟꯅ ꯉꯥꯡꯈ꯭ꯔꯦ ꯍꯣꯔꯦꯟ ꯆꯤꯡꯗ ꯆꯠꯁꯤ ꯁꯤꯡ ꯌꯥꯜꯂꯨꯁꯤ ꯃꯩ ꯇꯤꯛꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯆꯠꯇꯨꯅ ꯁꯤꯡ ꯌꯥꯟꯗꯣꯏꯕ ꯍꯥꯏꯃ ꯌꯥꯜꯂꯨꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤꯡꯗ ꯃꯩ ꯊꯥꯅꯤ ꯀꯦꯁꯣꯅ ꯍꯦꯔꯥ ꯍꯪꯅꯗꯦꯗ ꯁ꯭ꯋꯥꯏꯗꯒꯤ ꯎꯁꯥ ꯋꯥꯁꯥ ꯈꯔ ꯊꯦꯛꯂꯒ ꯊꯥꯔꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯅꯔꯤꯟꯅ ꯇꯜꯂꯤꯕ ꯃꯩꯅ ꯇꯤꯛꯂꯤꯕ ꯏꯪꯕꯅꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯈꯥꯡꯕ ꯉꯝꯗꯦ ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯅ ꯏꯪꯕꯁꯦ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯕꯒꯨꯝ ꯇꯧꯏ ꯍꯥꯏꯒꯨꯝꯂꯗꯅ ꯉꯁꯤ ꯉꯔꯥꯡ ꯑꯁꯤꯅ ꯏꯪꯕꯁꯦ ꯍꯦꯟꯖꯤꯟꯕꯒꯨꯝꯅ ꯇꯧꯏꯅꯦ ꯅꯨꯃꯤꯠꯁꯨ ꯍꯣꯔꯦꯟ ꯄꯨꯡ ꯌꯧꯔꯀꯥꯟꯗꯅꯦ ꯊꯣꯛꯂꯛꯇꯣꯏꯁꯦ ꯃꯁꯤꯅꯤ ꯀꯩꯅꯣ ꯋꯥꯛꯆꯤꯡ ꯍꯥꯏꯁꯦ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯑꯁꯤꯗꯅꯤ ꯊꯣꯡꯂꯝ ꯏꯟꯁꯥꯡ ꯂꯣꯏꯅꯃꯛ ꯍꯥꯎꯏ ꯌꯣꯡꯆꯥꯛ ꯃꯔꯨ ꯑꯇꯣꯡꯕꯗꯨꯒ ꯍꯋꯥꯏ ꯃꯨꯕꯤ ꯑꯅꯧꯕ ꯑꯂꯨ ꯈꯔꯒ ꯃꯄ꯭ꯔꯥꯡ ꯇꯥꯅ ꯅꯣꯏꯈꯥꯏꯔꯒ ꯉꯥꯇꯣꯟ ꯉꯥꯔꯤ ꯈꯔꯞ ꯇꯧꯕ ꯑꯃꯒꯅꯦ ꯍꯋꯥꯏ ꯃꯇꯣꯟ ꯈꯔꯒ ꯀꯣꯠꯇꯨꯅ ꯆꯥꯕꯗꯣ ꯍꯥꯎꯈ꯭ꯔꯕꯅꯤꯗ ꯆꯥꯋꯣ ꯑꯍꯥꯎꯕꯗ ꯆꯥꯋꯣ ꯆꯥꯕ ꯌꯥꯔꯤꯀꯥꯟꯗ ꯆꯥꯎꯔꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯋꯥꯗꯤ ꯃꯈꯣꯏꯅ ꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯁꯤꯗ ꯐꯩꯖꯥꯎꯗꯨ ꯃꯈꯨꯠꯇ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯊꯦꯛꯇꯅ ꯃꯌꯥꯝ ꯃꯩ ꯇꯤꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯈꯣꯏꯁꯨ ꯎꯏ ꯍꯥꯏꯅꯩ ꯃꯁꯤꯒꯤ ꯐꯩꯖꯥꯎꯁꯤ ꯂꯥꯏꯅꯤ ꯊꯦꯛꯇ ꯂꯥꯏꯁꯤ ꯌꯦꯡꯉꯨ ꯍꯣꯏꯅꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡꯁꯨ ꯄꯥꯏꯔꯤꯅꯤ ꯃꯥꯏꯁꯦ ꯃꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯍꯧꯁꯤ ꯃꯥꯒꯤꯁꯦ ꯐꯩꯖꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯑꯩꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯃꯩꯕꯨ ꯆꯥꯛꯇ꯭ꯔꯕꯣ ꯀꯩꯅꯣ ꯇꯥ ꯆꯥꯎꯔꯦꯟ ꯁꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯣ ꯑꯃꯨꯛ ꯐꯝꯊꯩ ꯑꯗꯨꯒ ꯂꯥꯎꯔꯛꯏ ꯏꯃꯥꯎ ꯉꯝꯖꯔꯔꯣꯏꯗ ꯃꯩꯈꯨꯅꯤ ꯍꯥꯏꯕ ꯇꯥ ꯆꯥꯎꯕ ꯃꯩꯈꯨꯁꯦ
ꯑꯝꯇ ꯇꯥꯟꯊꯣꯛꯈꯣ ꯍꯦꯔ ꯐꯩꯖꯥꯎ ꯃꯩꯈꯨꯕꯨ ꯀꯔꯝꯍꯥꯏꯅ ꯇꯥꯟꯗꯣꯏꯅꯣ ꯊꯋꯥꯏ ꯄꯥꯟꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯝꯐꯝ ꯑꯣꯟꯅꯁꯤ ꯃꯩꯈꯨꯔꯣꯝꯗ ꯐꯝꯕ ꯑꯩ ꯉꯝꯃꯣꯏ ꯐꯝꯃꯣ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯅꯪꯗꯤ ꯑꯗꯨꯅ ꯄꯛꯆꯩ ꯍꯩꯃꯥ ꯌꯥꯝ ꯑꯣꯏ ꯆꯥꯏꯌꯦ ꯍꯩꯅꯗꯤꯌꯦ ꯆꯍꯤꯗꯤ ꯅꯪꯅꯕꯨ ꯑꯩꯈꯣꯏꯗꯒꯤ ꯍꯜꯂꯝꯒꯅꯤ ꯑꯗꯨꯒ ꯇꯥ ꯆꯥꯎꯔꯦꯟ ꯑꯗꯨꯝ ꯀꯧꯕ ꯀꯩꯅꯣ ꯃꯤꯡꯒꯧꯁꯦ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯧꯕꯁꯦ ꯌꯥꯝ ꯍꯩꯅꯕꯗꯣ ꯍꯣ ꯇꯥ ꯆꯥꯎꯔꯦꯟ ꯍꯩꯅꯗꯦ ꯂꯥꯏꯕ ꯀꯦꯁꯣꯅ ꯐꯩꯖꯥꯎ ꯅꯪꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯩꯗ ꯀꯗꯥꯏꯗꯒꯤꯅꯣ ꯃꯗꯨꯕꯨ ꯑꯣ ꯑꯋꯥꯡꯒꯤ ꯃꯃꯤꯠ ꯈꯨꯕꯤ ꯃꯅꯥꯇꯣꯟꯗ ꯁꯝꯕ꯭ꯔꯨ ꯆꯐꯨꯃꯨꯛ ꯆꯥꯎꯅ ꯊꯨꯡꯕꯤ ꯂꯨꯈꯣꯏꯕꯤꯗꯣ ꯃꯈꯣꯏꯗ ꯁꯦꯜ ꯊꯧꯕ ꯆꯠꯂꯨꯕꯅꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯄꯥꯟꯕ ꯌꯣꯡꯆꯥꯛꯅꯤ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯃꯥ ꯑꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦ ꯍꯦꯛꯇ ꯆꯔꯣꯡ ꯑꯃ ꯍꯦꯛꯂꯛꯄꯅꯤ ꯏꯁ ꯀꯤꯖꯔꯦꯗ ꯆꯥꯎꯕꯅ ꯅꯠꯇꯦ ꯅꯪꯕꯨ ꯎꯒ ꯀꯥꯕ ꯍꯩꯕ꯭ꯔꯃꯤ ꯀꯩꯅꯣ ꯑꯩꯁꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯀꯛꯈꯥꯏꯔꯤꯕ ꯇꯨ ꯈꯨꯄꯥꯛ ꯀꯩꯁꯦꯡꯉꯣ ꯊꯣꯠꯅ ꯂꯩꯖꯕꯤ ꯑꯩꯕꯨ ꯇꯨ ꯍꯨꯕꯥꯠꯂꯤꯁꯤ ꯅꯠꯇꯦ ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯗꯕ ꯌꯥꯔꯣꯏ ꯅꯪ ꯁꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯑꯃꯨꯛꯅ ꯅꯨꯄꯥꯅꯤ ꯍꯥꯏ ꯑꯃꯨꯛꯅ ꯅꯨꯄꯤꯅꯤ ꯍꯥꯏ ꯑꯩꯈꯣꯏ ꯋꯥꯈꯜꯒ ꯑꯃ ꯇꯥꯗ꯭ꯔꯦꯕ ꯀꯔꯝꯕꯅꯣ ꯁꯦꯡꯅ ꯍꯥꯏ ꯍꯩꯃꯥ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯡꯅꯤ ꯀꯥꯏꯅꯒ ꯑꯩꯉꯣꯟꯗ ꯍꯟꯉꯤ ꯉꯝꯖꯔꯔꯣꯏꯗ ꯑꯩꯗꯤ ꯈꯨꯝꯃꯨꯅꯤ ꯀꯩꯅꯣ ꯑꯣ ꯑꯩꯁꯦ ꯅꯕꯦꯝꯃꯅꯤ ꯅꯕꯦꯝꯃ ꯀꯩ ꯆꯥꯒꯦ ꯍꯥꯏꯅ ꯍꯟꯖ ꯁꯥꯔꯤꯕ ꯎꯗ꯭ꯔꯣ ꯑꯩꯒꯤ ꯏꯇꯧꯁꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯤ ꯅꯨꯄꯥꯒꯤꯅꯤ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯀꯔꯝꯍꯥꯏꯅ ꯐꯅꯦꯛ ꯁꯦꯠꯇꯣꯏꯅꯣ ꯍꯤꯡꯆꯥꯕꯧ ꯅꯈꯣꯏꯅ ꯑꯩꯕꯨ ꯐꯅꯦꯛ ꯌꯥꯝ ꯁꯦꯠꯍꯟꯅꯤꯡꯉꯒꯅ ꯅꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯎꯄꯨꯗꯒꯤꯅꯦ ꯐꯅꯦꯛ ꯍꯨꯔꯥꯜꯂꯣ ꯑꯩ ꯁꯦꯠꯀꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯑꯗꯣ ꯐꯩꯖꯥꯎ ꯅꯪꯒꯤ ꯌꯣꯡꯆꯥꯛꯇꯣ ꯌꯥꯝꯅ ꯐꯖꯩ ꯑꯅꯤ ꯌꯦꯟꯅꯕꯗꯤ ꯊꯨꯡꯉꯔꯣꯏ ꯑꯃꯃꯝꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯔꯝꯃꯨꯗꯅ ꯑꯩꯈꯣꯏꯁꯨ ꯃꯍꯥꯎ ꯌꯦꯡꯒꯦ ꯏꯁ ꯉꯝꯕꯤꯔꯦꯗ ꯌꯣꯡꯆꯥꯛꯁꯦ ꯄꯤꯔꯝꯃꯨ ꯀꯥꯏꯅ ꯑꯩꯅꯗꯤ ꯁꯤꯡꯖꯨ ꯁꯨꯔꯒ ꯐꯖꯅ ꯆꯥꯒꯦ ꯈꯜꯂꯤ ꯌꯥꯔꯣꯏ ꯂꯩꯖꯔꯨꯆꯣ ꯀꯩꯊꯦꯜꯗꯅꯦ ꯃꯌꯥꯝ ꯌꯣꯟꯕꯅꯤ ꯆꯥꯎꯔꯦꯟ ꯑꯃꯨꯛ ꯍꯥꯏ ꯅꯪ ꯉꯝꯃꯩꯕꯣ ꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏ ꯇꯤꯟꯅꯔꯛꯏꯁꯦ ꯅꯣꯡꯃꯇ ꯁꯤꯃ ꯆꯥꯎ ꯍꯥꯏꯅ ꯄꯤꯕ ꯅꯠꯇꯦ ꯅꯪꯁꯨ ꯍꯦꯟꯃꯟꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯌꯥꯏꯅ ꯑꯣ ꯉꯝꯖꯗꯦ ꯏꯁ ꯅꯣꯏꯅꯗꯤ ꯑꯩꯉꯣꯟꯗ ꯀꯩ ꯄꯤꯔꯒꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯦꯡꯅꯔꯒ ꯂꯩꯔꯗꯤ ꯌꯥꯔꯣꯏꯗ ꯆꯥꯎꯕꯅ ꯅꯪꯅ ꯍꯧꯖꯤꯛ ꯃꯩ ꯇꯤꯁꯦ ꯑꯩꯈꯣꯏ ꯊꯣꯡꯒꯥꯜꯗꯅꯤ ꯅꯪꯒꯤ ꯌꯣꯡꯆꯥꯛꯇꯣ ꯑꯩꯈꯣꯏꯗ ꯑꯃꯃꯝ ꯄꯤꯗ꯭ꯔꯕꯗꯤ ꯅꯪ ꯃꯩ ꯇꯤꯛꯄ ꯌꯥꯔꯣꯏ ꯐꯩꯖꯥꯛ ꯍꯧꯒꯠꯇꯨꯅ ꯐꯦꯠ ꯍꯥꯏꯗꯨꯅ ꯇꯤꯛꯄꯤꯔꯣꯏꯅ ꯇꯤꯛꯇ꯭ꯔꯁꯨ ꯌꯥꯏ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯁꯅꯥꯅꯦ ꯍꯥꯎꯈ꯭ꯔꯕ ꯂꯩꯖꯍꯧꯔꯣ ꯆꯠꯂꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯏ ꯌꯦꯡꯗꯨꯅ ꯅꯣꯛꯍꯧꯏ ꯀꯦꯁꯣꯅ ꯍꯥꯏ ꯃꯇꯧꯁꯤ ꯌꯦꯡꯉꯨꯅꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯗꯤ ꯅꯣꯛꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯅꯍꯥꯟ ꯃꯅꯥ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯅꯥꯟꯊꯨꯕꯗꯣ ꯃꯗꯨꯗ ꯎꯔꯒ ꯂꯩꯔꯦꯗ ꯑꯩꯗꯤ ꯁꯣꯝꯗ ꯂꯨꯈꯣꯏꯕꯤ ꯙꯔꯤ ꯑꯗꯨꯗ ꯐꯝꯂꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯋꯥꯂꯤꯁꯦ ꯀꯅꯥ ꯍꯦꯛꯈ꯭ꯔꯤꯅꯣ ꯏꯃꯥꯅ ꯍꯦꯛꯏꯔꯣ ꯏꯕꯨꯡꯉꯣ ꯍꯦꯛꯈ꯭ꯔꯦ ꯂꯥꯛꯈ꯭ꯔꯦ ꯑꯩꯅꯗꯤ ꯅꯨꯄꯤꯗꯧꯅ ꯇꯧꯏ ꯎ ꯀꯥꯕ ꯍꯩꯔꯣꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇꯞ ꯅꯞꯇꯨꯅ ꯀꯥꯈꯤꯅꯦ ꯁꯣꯝ ꯅꯥꯀꯜꯒꯤ ꯌꯥꯝꯅ ꯐꯖꯕ ꯆꯔꯣꯡ ꯃꯔꯨꯒ ꯇꯣꯡꯂꯤ ꯇꯧꯔꯕꯅꯦꯃꯤ ꯃꯈꯨꯠ ꯑꯗꯨꯅ ꯂꯥꯝꯗꯨꯅ ꯍꯦꯛꯇ ꯍꯦꯛꯈꯤ ꯍꯦꯛꯈ꯭ꯔꯤ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯕ ꯀꯅꯥ ꯑꯣꯏꯅꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯐꯩꯖꯥꯎꯅꯤꯗꯅ ꯐꯩꯖꯥꯎꯅ ꯍꯥꯏꯕ ꯃꯥꯗꯤ ꯀꯔꯤꯒꯤ ꯍꯦꯛꯈ꯭ꯔꯤꯕ ꯍꯣꯏ ꯏꯃꯥꯅ ꯃꯉꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯏꯌꯦ ꯏꯃꯥꯅ ꯁꯦꯜꯗꯣ ꯂꯩꯇꯗꯅ ꯄꯤꯗꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯄꯤꯗꯦ ꯍꯥꯏꯗꯨꯅ ꯍꯦꯛꯈ꯭ꯔꯤꯕꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯐꯩꯖꯥꯎꯗꯣ ꯈꯪꯅꯤꯕꯃ ꯑꯩ ꯇꯧꯒꯦꯕ ꯄꯥꯔꯤꯇꯣꯟꯅꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯐꯩꯖꯥꯎꯅ ꯏꯁꯩ ꯉꯪꯉꯪꯗꯨꯅ ꯃꯈꯨꯠꯇꯅ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯉꯤ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯣꯡꯆꯥꯛꯁꯤ ꯉꯥꯛꯇ ꯆꯥꯊꯒꯦ ꯀꯔꯤꯑꯕ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯔꯤꯅꯤ ꯌꯣꯡꯆꯥꯛꯇ ꯌꯥꯝ ꯉꯧꯖꯕꯤ ꯌꯣꯡꯆꯥꯛ ꯃꯔꯨ ꯌꯥꯝꯅ ꯆꯥꯕꯤ ꯆꯥꯛꯀ ꯌꯥꯝ ꯆꯥꯕꯤ ꯅꯨꯄꯤꯗꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯟꯕ ꯑꯁꯤꯗ ꯃꯪꯒꯣꯜ ꯗꯥꯔꯤꯗ ꯌꯦꯡꯕꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯃꯥꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯕꯨ ꯃꯁꯛꯁꯤ ꯂꯥꯛꯁꯤꯟꯕ ꯃꯤꯉꯝ ꯉꯝꯗꯦꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯑꯣ ꯏꯕꯦꯟ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯁꯥꯗꯨꯅꯒ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯐꯝꯂꯤꯕꯗꯨꯕꯣ ꯂꯩꯕꯥꯛꯇꯨꯗ ꯐꯝꯂꯕꯗꯤ ꯂꯩꯅꯤꯡ ꯀꯥꯈꯠꯇꯅ ꯏꯪ ꯇꯥꯕꯅꯤ ꯍꯅꯨꯔꯦꯗꯤ ꯍꯥꯏ ꯋꯥꯈꯜ ꯌꯥꯎꯗꯦꯅꯦ ꯃꯁꯦ ꯍꯅꯨꯕꯤꯗꯨ ꯇꯁꯦꯡꯅ ꯏꯪꯂꯤ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯁꯨ ꯑꯄꯥꯕꯅꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯐꯩꯖꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏ ꯑꯩꯅ ꯍꯪꯂꯤꯁꯦ ꯅꯪꯉꯣꯟꯗꯅꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪꯕꯨ ꯃꯁꯤꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ
ꯑꯩꯁꯦ ꯏꯃꯣꯏꯅꯨꯅꯤꯅꯦꯍꯦ. ꯀꯔꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕ ꯅꯪꯕꯣ? ꯃꯥꯅꯦ. ꯑꯩꯁꯤ ꯅꯣꯏꯒꯤ ꯁꯤꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯖꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ. ꯍꯩ, ꯅꯪꯕꯨ ꯑꯉꯥꯎꯕꯤꯔꯣ? ꯏꯃꯣꯏꯅꯨꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ. ꯃꯁꯛꯅ ꯃꯁꯛ ꯊꯤꯔꯤꯕ ꯑꯉꯥꯎꯕꯤ ꯃꯥꯜꯂꯤ. ꯆꯠꯂꯣ. 이봉어, 나비엔시 시다 누밋 카라니 레이저게 이봉어나 아묵다 야납 시로. 아스, 야마이나디에 이봉어 까이나 하이. 호이 벤, 아이시 이봉어나 디에 이베마네 이베마. 하, 낭 뭐 이베마. 호이, 아이시 나 베마네. 이베마 거봐 하이나디 하라가나 이베마 거로시야. 이봉어가 이베마가 아니시야. 분실라디 이베마 따이다나. 마기 와 아시다 한누비도 노이. ꯅꯣꯛꯂꯤꯅꯤ ꯍꯥꯏꯅ ꯇꯧꯔꯤꯗꯨꯁꯨ ꯃꯌꯥꯒ ꯑꯃꯠꯇ ꯌꯥꯎꯕꯖꯥꯠ ꯅꯠꯇꯦ. ꯃꯗꯨꯕꯨ ꯎꯕꯗ ꯐꯩꯖꯥꯎꯅ ꯑꯃꯨꯛꯀ ꯍꯥꯏ. ꯅꯌꯥꯁꯨ ꯑꯃꯠꯇ ꯌꯥꯎꯗꯦ ꯅꯣꯛꯂꯤꯅꯤ ꯇꯧꯔꯤꯗꯣ. ꯍꯋꯥꯏ ꯃꯨꯔꯨ ꯈꯔ ꯅꯝꯁꯤꯜꯂꯨ ꯌꯥꯗ꯭ꯔꯣ ꯅꯌꯥꯗꯣ? 이봉원나 ꯉꯥꯡꯕ ꯋꯥꯁꯦ ꯇꯥꯕꯗ 이변ꯗꯤ ꯑꯣꯟꯊꯣꯛꯅ ꯅꯣꯛꯅꯤꯡꯂꯦ. 하예, ꯑꯃꯨꯛꯀꯁꯨ 이봉어 하예. ꯌꯥꯝ ꯍꯩꯅꯗꯤꯌꯦ. ꯍꯩꯃꯥ, ꯃꯣꯏ ꯌꯥꯝ ꯆꯥꯏꯌꯦ. ꯁꯣꯏꯔꯦ 이베마 하이바. 이베마 ꯑꯣꯏꯅ ꯀꯧꯒꯦꯀꯣ. 이베마ꯗꯤ ꯁꯛꯅ ꯁꯛ ꯐꯖꯔꯤꯕ. ꯑꯁꯨꯝꯅꯒ ꯍꯥꯏꯔꯛꯄꯁꯤꯗ ꯐꯩꯖꯥꯎ ꯍꯔꯥꯎꯕꯅ ꯂꯣꯏꯖꯩ ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯐꯝꯊꯗꯨꯅ. ꯐꯖꯕꯅꯤ. ꯅꯁꯨ ꯅꯨꯄꯤ ꯑꯩꯅ ꯐꯖꯕ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯂꯩꯇ꯭ꯔꯕꯤ. ꯍꯟꯗꯛ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯆꯅꯨ ꯅꯤꯡꯉꯣꯜꯒꯤ ꯇꯥꯡ ꯆꯥꯛꯈꯣꯝꯕꯤ ꯇꯥꯟꯅꯕꯗ ꯅꯁꯨ ꯑꯩꯁꯦ ꯊꯣꯛꯀꯗꯧꯔꯤꯕꯅꯤ. ꯐꯖꯩ, ꯌꯥꯝꯅ ꯐꯖꯩ. ꯁꯕꯥꯟꯋꯣ ꯀꯩꯋꯣ ꯉꯔꯣꯏ ꯁꯕꯥꯟ ꯍꯥꯏꯗꯨꯅꯤ. ꯔꯥꯁꯤꯅ ꯔꯥꯁꯤ ꯂꯩꯔꯤꯕ. ꯃꯥꯏꯊꯣꯡꯈꯩꯗꯤ ꯄꯨꯟꯅ ꯌꯦꯡꯂꯒ ꯋꯥꯛꯁꯤꯡ ꯊꯥꯗ ꯁꯥꯠꯄꯤ ꯒꯨꯂꯥꯞ ꯀꯨꯝꯃꯤꯗꯣ. ꯍꯅꯨꯕꯤꯁꯤꯒꯤ ꯋꯥꯍꯩꯗ ꯐꯩꯖꯥꯎ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ, ꯍꯦꯟꯅ ꯅꯣꯛꯂꯦ. ꯍꯅꯨꯕꯤꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ. 이수 ꯅꯨꯄꯤꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? 이마 ꯄꯥꯕꯨꯡꯅꯕꯨꯗꯤ ꯃꯆꯥꯒꯤ ꯃꯤꯡꯁꯦ ꯅꯨꯡꯁꯤꯅ ꯐꯩꯖꯥꯎ ꯍꯥꯏꯅ ꯀꯧꯕꯤ. ꯑꯗꯨꯕꯨ 이벤, ꯃꯈꯣꯏꯅ ꯊꯣꯟꯕꯤꯕ ꯃꯤꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ. 이벤, ꯅꯁꯨ ꯑꯩꯒꯤ ꯃꯤꯡꯗꯤ ꯐꯩꯖꯥꯎ ꯔꯥꯅꯤ ꯀꯧꯋꯦ. ꯀꯔꯤ? ꯐꯩꯖꯥꯎ ꯔꯥꯅꯤ ꯍꯥꯏꯕ? ꯐꯖꯗꯔꯅꯦ? ꯐꯖꯩ, ꯁꯛꯁꯨ ꯐꯖꯩ, ꯃꯤꯡꯁꯨ ꯐꯖꯩ, 이수ꯗꯤ ꯂꯣꯏꯅ ꯍꯦꯛ ꯐꯖꯩ. ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯗ꯭ꯔꯣ? ꯀꯩꯅꯣ 이벤? ꯅꯨꯄꯤ ꯍꯥꯏꯕꯨ ꯀꯩꯅꯣ? ꯑꯁ, ꯌꯥꯝ ꯍꯪꯒꯣꯏꯌꯦ. ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯥ ꯀꯥꯏꯅ. 이벤, ꯅꯪ ꯈꯨꯠꯇꯨꯝ ꯑꯃ ꯆꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯅꯨꯕꯤꯗꯨꯒꯤ ꯃꯔꯤꯡꯖꯨꯝ ꯑꯗꯨꯗ ꯀꯤꯟ ꯑꯃꯇꯛ ꯁꯨꯖꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏ. ꯑꯩꯁꯦ ꯅꯨꯄꯤꯅꯦ ꯅꯨꯄꯤ. ꯅꯨꯄꯥ ꯀꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯌꯥꯗ꯭ꯔꯣ? 이해, 나벤세 와칼 헥다 오이루다바. ꯀꯩꯗꯧꯕ? 이수부 ꯀꯅꯥ ꯈꯪꯅꯕ 하유네. 이벤, ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯌꯥꯝ ꯊꯤꯔꯦꯗ. ꯅꯨꯄꯥ ꯑꯃꯠꯇꯅ ꯍꯦꯛ ꯍꯟꯅ ꯌꯦꯡꯂꯗꯕ. ꯁꯟꯊꯤꯗ ꯁꯥꯠꯄꯤ ꯂꯩ, ꯁꯟꯊꯤꯔꯩꯗꯨ ꯃꯉꯥꯏꯔꯦ. ꯑꯁ, ꯌꯥꯝ ꯇꯟꯖꯩꯗ ꯄꯨꯟꯁꯤꯁꯦ. 이수부 누pa amata koidrane. Koidi iben, nangina sulupaga amata leitro. Layla adi, aigimta piyoime. Hanubiduna wakal tawduna. Lay, karigi laytaniya. Isunabu pami haina hairadi, bithok singaydana. Hen harauduna paizauna. Asingmagi lay ko iben, asingmagi aingoda pigadra. Si, pigadra ime. Pini, karigi pidaniya. Nabin, si, isugi niya, nupa masak pazabang pini. Hay, ay isu nupa do, wang sawe, ngaw. Makoy mabukta, matrang gagabo do, aduga kay na hay. Ha, asing bayro, aya, adudi, iyapamzaba do ni, iben, hausing magnoy da sasi, nasunupa do, ay gawta una haloba, ay mayam uning yemi, ay maga koy na bayadra ba, si iben, hawkaloba, si niya. Masida hanubi do na, isunupiya, ngay ko, iben niya, wamata ngay kiki. Kay wano iben, si sat hayro ba. Iben siya, numit karanidi, mapamasi dalay sage. Masi nang naamok tayaw. Nang ginamabusu, yang nabamok tayo. Nang nabu, nabenay na hari ba siya rabadi, ay isunu pa do, tangon na iben na suksoy titapiri. Iben, ay sida, numit karanilay ko. Paizaw sunupa dubu pamagi mayay na hanubito na hari buwa pamaduda hoy hay na hari. Masida, imong dagi tagoy na mapanat patulak do na. Pasige hanubi siya, hausik pawusat lamdrin, hay hanubiya. Ay nunangon nang asay na sa loy na hay kraba na tro. Masida kayo rigi nang, hagwalo, yang tunaw ko. Prap, sa ko. Kayo to ehad na tawsa say nun, sa kro. Paizaw na mamada. Ima,
ꯃꯥꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯁꯤꯗ ꯊꯝꯂꯁꯤ ꯀꯔꯤꯒꯤ ꯃꯥꯕꯨ ꯁꯤꯗ ꯊꯝꯗꯣꯏꯕ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯕ ꯅꯠꯇꯦ ꯁꯤꯗ ꯂꯩꯍꯟꯕ ꯌꯥꯏ ꯍꯩ ꯍꯅꯨꯕꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯉꯣꯟꯗꯅꯤꯅꯦꯍꯦ ꯍꯧꯒꯠꯂꯨ ꯊꯨꯅ ꯆꯠꯂꯣ ꯏꯃꯤ ꯏꯃꯥ ꯍꯅꯨꯕꯤꯁꯦ ꯃꯁꯥ ꯁꯣꯟꯅꯁꯨ ꯎꯔꯦ sida numi karani lehen sen sibu kayam kairake nangbu ngawrabra ibunga kanano karino su khangdaba samona bihanu bisibu yum sida karamai thamdawrino ima aina haise maram ma layebi as iko ima sidi yaro mabu sida thamba yaro ina kama ninga sida kullaga lairame aidi khangprek tum khangkurene ngasai dagi aina mongona sanu na koiraw lawribasi tana dum phamjilaga leiba ngame wani Hanubi du su tumina du magpham du lei thagoi ni hena sauna he hanubi nana du thang ka ura nang ngangli basi ta da bra chalo hai basi kana da masi adum phamlaga lei ne mase hai du ni hekta sangsili adu hanubi du gi makut khudang adu da pai du singi tawi masi de phaijauna mama bo ni singthoi adu ga hai ima ma tan ga noi hanubi sigi masunu pa ma lei ye hanubi sina magi masunu pa do engona pi ni aduna matan bayade haiba numi kharani si layenba kari kaigi imagi bunga nang sinu pani ne he kaino nang nangli buduba honupi oina poksaga ma poksia no ngan kibana hanana asumna nupa marak nupi marak tangkai oiduna leire dana hai masoi ngang du taning hanubi sia tan kisi masida phaisauna mana purakpa yungsak sarong adubu mamada utli koi hai duna utli madubu ubuda thagoi nganwa madu sap lepkri yongsak atu da mita du na mahak laikri phaisauna magi mamasi yongsak ta yamna ngausei haiba khangi aduna thawaina utli bani koi hai du na hai yongsak maru tongli yam hauba yongsak ne thagoi makhut ani du yongsak tu lam du na yongsak aina pamja ba yongsak ima yongsak sia nang do isa zo ado sigi hanubi sia aikhoida numi kharani thamsi nasai sia nupa papi nupa uba yade haiba imasu khangribu natro hanubi sigi masu nupa do nasai na phangda ba yadabani koima ko yaroi mya yungsak se loina pige ba yare ima yare yungsak se piro asumna yarabada phaijauna yungsak sarong adu mama da pi thagoina yungsak adu da mami kuptana yengduna hai adokna phajare da yungsak aside kanade chak tum thomlurage pachana singsu suraka sathokke hairamduna imungda sangki onthokpa mawong ama haibadu oikre yongchak asina kadai phawba ngambage haibadu ngasidi phaijauna khangli hanubidugi manakta mu phamthaduna hai hoi ben iben si leiba haibado imana su yare sida leiro ado iben gi isunu pa ma lei haido mamingbu kari kauge isudugi mamingbu di chalamba kawe chalamba haiba nangna imoino aduga nasunu paduna chalamba he raiben iben gi se aingonda phagi tawu mali phagi ga yamna tawjarakhino ko aigi thamoi sia hauji nupa pa mana purok chaklibani asengbani ne he aina hairi sia asengbagi asumna hanubi asi numi kharani yumasi leiba tare phaijausu magi nupa ama hanubi sina piragani haina khanbada yamna harausai numita singtri thagoigi masan pi langlena chakhumda sak thongna basangi chakhum maduda ko yeng duna haisai ekoi mana yungsa iron haina harakli basibu yungsak bu kadai da leiba sa udeda kadai no yungsak bu ko yengi udrabaduda mapanda thoktuna mamada mu hangi ima kadai no yungsak haiba bo leiba udi polang di yahobani ni nangbo nami to khara odaga yengi haiba leiti leiramgani da ngasai ta ina nabung na pore haidana horan irolaga sage dana polang dhaplaga thamlambani lehawdemta ima yengu law ima hek piema noidane thabak ama hek haibasima hek chenadrikhai yaroi dok yungsak tubu makhong pali haibaro chakhumda sangduna mana ngasai thamlamba yungsak adubu yengi adubu polang adu yauramdri haisai haiba yungsak yauramde hais kaino haisibo haina ngasai da sida thamlamba daikya kaino ne akoi buda ko yengi adubu leiba ude langlena hai aina leite haidro kaino da ibo mangna taibangna tawrisiba imana thampham kaw boiramni
ꯀꯥꯎꯗꯦ ꯏꯃꯥ ꯄꯦꯡ ꯁꯣꯏꯗꯦ ꯁꯤꯗꯅꯤ ꯑꯩꯅ ꯊꯝꯂꯝꯕꯗꯣ ꯁꯔꯣꯡꯗꯨꯃ ꯄꯨꯂꯞ ꯁꯤ ꯂꯩꯍꯧꯕꯅꯤ ꯅꯕꯨꯡ ꯀꯗꯥꯏ ꯆꯠꯈꯤ ꯑꯩ ꯈꯪꯗꯦ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯍꯩ ꯐꯩꯖꯥꯎ ꯅꯪꯕꯨ ꯌꯣꯡꯆꯥꯛꯀ ꯎꯕ꯭ꯔꯅꯦ ꯍꯩ ꯅꯪꯅ ꯉꯁꯥꯏ ꯄꯨꯔꯛꯄ ꯌꯣꯡꯆꯥꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯄꯣꯂꯥꯡꯁꯤꯗ ꯍꯥꯞꯇꯨꯅ ꯊꯝꯂꯝꯕꯅꯤ ꯍꯩ ꯅꯪꯕꯨ ꯄꯥꯏꯕ꯭ꯔꯣ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯆꯥꯅꯨꯄꯥ ꯂꯩꯕ ꯎꯗꯦ ꯃꯁꯤꯃꯁꯨ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯕꯅꯤ ꯀꯣꯏꯆꯠ ꯍꯦꯛ ꯆꯠꯂꯒ ꯂꯩ ꯍꯩꯋꯥꯅꯤ ꯅꯨꯃꯤꯠ ꯇꯥꯔꯁꯤꯐꯥꯎ ꯌꯨꯝ ꯍꯟꯖꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ ꯃꯗꯨꯒꯤ ꯌꯣꯡꯆꯥꯛ ꯑꯗꯨꯕꯨ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯍꯅꯨꯕꯤꯗꯨꯅ ꯂꯩꯕ ꯀꯥꯗꯨꯗ ꯆꯪꯂꯒ ꯍꯦꯛ ꯌꯦꯡꯂꯨꯏ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨꯅ ꯃꯍꯥꯛꯅ ꯃꯥꯡꯒꯦ ꯍꯥꯏꯅ ꯊꯤꯔꯤꯕ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯗꯨꯕꯨ ꯀꯣꯟꯗꯨꯅ ꯇꯨꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯍꯥꯏꯖꯩ ꯌꯣꯡꯆꯥꯛ ꯑꯁꯤꯗꯤ ꯃꯥꯅ ꯀꯣꯟꯗꯨꯅ ꯁꯤꯗ ꯂꯩꯔꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯍꯩ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯁꯤꯕꯨ ꯀꯣꯜꯂꯒ ꯇꯨꯝ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤꯗ ꯍꯩ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯤ ꯍꯅꯨꯕꯤꯗꯨꯁꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯍꯧꯒꯠꯂꯤ ꯊꯥꯒꯣꯏꯅ ꯃꯁꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯅꯤꯌꯦ ꯈꯪꯅꯤꯗꯅ ꯅꯪ ꯂꯩꯀꯥꯏ ꯇꯥꯅꯕ ꯂꯥꯎꯒꯦꯕ ꯍꯣ ꯂꯩꯀꯥꯏ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯐꯥꯔꯦ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕ ꯍꯅꯨꯕꯤ ꯑꯃ ꯐꯥꯔꯦ ꯂꯩꯀꯥꯏ ꯂꯥꯡꯂꯦꯟꯁꯨ ꯁꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯃꯥ ꯌꯣꯡꯆꯥꯛ ꯂꯩꯔꯕꯣ ꯇꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯣꯇꯥꯏ ꯁꯨꯗꯥꯏꯅꯕꯤꯁꯤꯅꯅꯦ ꯌꯣꯡꯆꯥꯛꯁꯤ ꯀꯣꯜꯂꯒ ꯇꯨꯝ ꯂꯩꯔꯝꯃꯤꯕ ꯏꯁ ꯀꯩꯅꯦꯒꯦ ꯍꯅꯨꯕꯤ ꯀꯩꯅꯣ ꯅꯪꯅ ꯌꯣꯡꯆꯥꯛ ꯀꯣꯜꯂꯒ ꯇꯨꯝꯃꯤꯗꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯂꯤ ꯀꯩꯒꯤꯅꯣ ꯕꯦꯝꯃ ꯃꯁꯤ ꯍꯨꯔꯥꯟꯕꯤ ꯑꯣꯏꯔꯝꯅꯤꯌꯦ ꯏꯃꯥ ꯑꯣꯏꯔꯝꯅꯤ ꯐꯩꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯃꯨꯛ ꯂꯥꯎꯔꯛꯏꯗꯨꯅ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯇꯥꯏ ꯍꯥꯏꯕꯅꯤꯗ ꯕꯨꯡꯉꯣ ꯌꯦꯡꯉꯣ ꯍꯅꯨꯕꯤꯁꯤ ꯌꯣꯡꯆꯥꯛꯁꯦ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯤꯅꯤ ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯂꯝꯃꯤꯕ ꯍꯅꯨꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ ꯏꯕꯦꯟ ꯅꯪꯁꯨ ꯑꯩꯈꯣꯏ ꯏꯃꯥꯗꯧꯅ ꯌꯣꯡꯆꯥꯛꯇ ꯉꯥꯎꯕ ꯑꯣꯏꯔꯦ ꯍꯅꯨꯊꯪꯁꯤꯗ ꯃꯅꯝ ꯅꯝꯊꯤꯔꯕꯅꯤ ꯆꯥꯔꯨꯅꯨ ꯏꯕꯦꯟ ꯂꯧꯗꯨꯅ ꯃꯃꯥꯗ ꯄꯤ ꯏꯃꯥ ꯁꯦ 이붕아, ꯅꯪꯅ ꯊꯝꯂꯤꯕ ꯍꯅꯨꯕꯤꯁꯦ ꯖꯨꯒꯣꯠ ꯌꯥꯝ ꯆꯥꯔꯣꯏꯗꯧꯔꯤꯀꯣ. ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦꯅ ꯍꯪꯂꯨꯕꯕꯨ ꯏꯃꯣꯏꯅꯨ ꯀꯧꯏ ꯀꯥꯏꯅ. ꯍꯩꯌꯦ, ꯏꯃꯣꯏꯅു ꯍꯨꯔꯥꯟꯕꯤ. ꯏꯃꯣꯏꯅു ꯌꯣꯡꯆꯥꯛ ꯍꯨꯔꯥꯟꯕꯤ. ꯏꯃꯥ, ꯌꯥꯔꯦꯕ, ꯇꯣꯛꯑꯣ ꯌꯥꯔꯦ. ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ. ꯊꯥꯒꯣꯏ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ. ꯌꯣꯡꯆꯥꯛ ꯑꯁꯤꯕꯨ ꯍꯦꯛ ꯍꯨꯔꯥꯜꯂꯦ ꯍꯥꯏꯕꯅꯤꯗ. ꯏꯃꯣꯏꯅു ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ. ꯂꯥꯡꯂꯦꯟꯁꯨ ꯊꯣꯛꯈꯤ. ꯐꯩꯖꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯍꯪꯉꯤ. 이벤, 나수 누빠 하이버도 마기 만학다 짤루시드나 약 우닝게. 소이드나 우한가니다. 이벤, 놈이 카라니다디 나코에기 시절레이키게. 그이동의 파우노 이벤나 시절레이게나 하리시모. 왁싱기 따라니 돈이 반만 놈이 아두 파우버네. 이벤 나코에기 시절레이게 아두가 이수자 라마부 거우라가네. 낭무 운나한게. 호야이. ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯆꯥꯎꯕꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯃꯍꯧꯁꯥꯒꯨꯝ ꯃꯩ ꯍꯧꯗꯨꯅ ꯃꯩ ꯇꯤꯛꯅꯔꯤ. ꯃꯈꯣꯏ ꯂꯣꯏꯅ ꯁꯨꯔꯦ. ꯐꯩꯖꯥꯎꯕꯨꯗꯤ ꯋꯥꯠꯂꯤ. ꯃꯥꯗꯤ ꯂꯥꯛꯇꯕ ꯅꯨꯃꯤꯠꯁꯨ ꯍꯦꯛꯇ ꯌꯥꯎꯏ. ꯆꯥꯎꯔꯦꯅ ꯋꯥ ꯍꯧꯗꯣꯛꯏ. ꯐꯩꯖꯥꯎ ꯍꯣꯏꯗ ꯍꯅꯨꯕꯤ ꯑꯃ ꯂꯩ ꯍꯥꯏꯅꯦ. ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯏ. ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ? ꯏꯃꯣꯏꯅꯨꯅꯦꯌꯦ. ꯏꯃꯣꯏꯅꯨ ꯍꯥꯏꯕ? ꯏꯃꯣꯏꯅꯨ ꯍꯥꯏꯗꯤ ꯂꯥꯏ ꯏꯃꯣꯏꯅꯨ ꯅꯠꯇꯦꯗ, ꯃꯤ ꯏꯃꯣꯏꯅꯨꯅꯤ. ꯑꯁ, ꯈꯪꯗ꯭ꯔꯦꯗ ꯅꯪ ꯍꯥꯏꯗꯣ. ꯍꯅꯨꯕꯤꯗꯨꯒꯤ ꯃꯃꯤꯡ ꯏꯃꯣꯏꯅꯨ ꯀꯧꯏ. ꯃꯣꯏꯗꯤ ꯀꯔꯤꯒꯤ ꯍꯅꯨꯕꯤꯗꯣ ꯃꯈꯣꯏꯗ ꯊꯝꯂꯤꯕ? ꯑꯗꯨꯕꯨ ꯀꯅꯥ ꯈꯪꯖꯄꯣꯠꯅꯣ? ꯌꯥꯏꯌꯦ, ꯐꯩꯖꯥꯎꯗꯨꯁꯨ ꯄꯨꯔꯥ ꯀꯣꯛ ꯑꯃꯅꯤ. ꯀꯦꯁꯣꯟ ꯍꯥꯏꯔꯛꯏ. ꯍꯧꯖꯤꯛꯁꯦ ꯋꯥꯛꯆꯤꯡ ꯊꯥꯅꯤꯀꯣ? ꯃꯥꯅꯤꯅꯦ. ꯉꯁꯤ ꯀꯌꯥꯅꯤ ꯄꯥꯟꯈ꯭ꯔꯦ? ꯅꯤꯄꯥꯟ ꯃꯥꯄꯜ. ꯉꯁꯤ ꯃꯥꯄꯜ ꯅꯤꯄꯥꯜ. ꯀꯩꯗꯧꯔꯦ? ꯏꯃꯣꯏꯅු ꯅꯨꯃꯤꯠ ꯀꯨꯏꯔꯛꯇ꯭ꯔꯦꯅꯦꯀꯣ? ꯀꯨꯏꯔꯛꯇ꯭ꯔꯦ. ꯏꯃꯣꯏꯅු ꯅꯨꯃꯤꯠ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯏꯃꯥ ꯏꯃꯣꯏꯅꯨꯅ ꯁꯩꯑꯣꯟꯒ ꯇꯧꯔꯒ ꯂꯥꯛꯏꯖꯥꯠꯂꯣ? ꯍꯦꯔꯥ, ꯀꯗꯥꯏꯗꯩ ꯋꯥꯠ? ꯂꯥꯛꯂꯁꯨ ꯃꯣꯏ ꯏꯃꯨꯡꯗ ꯂꯩꯕ ꯍꯧꯅꯗꯦ. ꯊꯥꯒꯣꯏ ꯍꯥꯏꯔꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯏꯁꯧꯅꯤ. ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯁꯨ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕ. ꯐꯩꯖꯥꯎ ꯍꯥꯏꯔꯦ ꯊꯦꯀꯣꯏꯒ ꯅꯥꯀꯣꯏꯒ. ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯑꯗꯨ ꯃꯉꯥꯏ. ꯐꯩꯖꯥꯎꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯅꯣ ꯑꯩꯒꯤ ꯃꯤꯡ ꯌꯥꯝ ꯄꯟꯈ꯭ꯔꯤꯕꯗꯨꯕꯣ ꯀꯔꯤ ꯍꯥꯏꯅꯩꯅꯣ? ꯀꯦꯁ꯭ꯋꯥ, ꯍꯧꯖꯤꯛꯀꯤꯗꯣ ꯀꯩ ꯍꯥꯏꯅꯩꯅꯣ? ꯀꯗꯣꯝꯗ ꯌꯣꯡ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯅꯪꯅ? ꯐꯥꯎꯔꯛꯏꯅꯤ ꯀꯩꯅꯣ? ꯁꯠꯐꯝ ꯊꯥꯗꯨꯅ ꯃꯈꯥ ꯇꯥꯏ. ꯑꯩꯒꯤ ꯃꯔꯝꯗ ꯀꯩ ꯍꯥꯏꯅꯩꯅꯣ? ꯅꯣꯏꯗ ꯍꯅꯨꯕꯤ ꯑꯃ ꯂꯩꯌꯦ. ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅꯔꯤꯕ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯆꯥꯎꯔꯦꯟꯅ ꯍꯪꯉꯤ. ꯐꯩꯖꯥꯎ, ꯅꯣꯏꯗ ꯂꯩꯔꯤꯕ ꯍꯅꯨꯕꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦꯗ. ꯃꯃꯤꯡꯕꯨꯗꯤ ꯏꯃꯣꯏꯅꯨ ꯀꯧꯋꯦ ꯍꯥꯏ. ꯑꯁꯦꯡꯕ ꯏꯃꯣꯏꯅꯨꯔꯣ ꯅꯠꯇ꯭ꯔꯒ ꯃꯤ ꯏꯃꯣꯏꯅꯨꯔꯣ? ꯃꯤ ꯏꯃꯣꯏꯅꯨꯅꯤ ꯀꯩꯅꯣ. ꯀꯅꯥꯅꯣꯁꯨ ꯈꯪꯗꯕ ꯃꯤ ꯑꯗꯨꯕꯨ ꯅꯣꯏꯗ ꯀꯔꯤꯒꯤ ꯊꯝꯂꯤꯕ? ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ. ꯍꯅꯨꯕꯤꯗꯨꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯌꯦ.
ꯃꯁꯨ ꯅꯨꯄꯥꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯊꯝꯃꯤꯅꯤ ꯑꯁ ꯂꯣꯏꯔꯦ ꯁꯤꯕꯨ ꯋꯥꯅꯤ ꯁꯤꯕꯨ ꯋꯥ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯐꯩꯖꯥꯎ ꯏꯕꯨꯡꯉꯣ ꯅꯪ ꯑꯃꯀꯣ ꯅꯍꯥꯟꯅ ꯅꯨꯄꯤ ꯊꯤꯔꯝꯃꯗꯤ ꯅꯆꯥ ꯆꯥꯎꯔꯅꯤ ꯑꯩꯈꯣꯏ ꯐꯥꯎ ꯍꯧꯖꯤꯛ ꯏꯃꯧ ꯐꯪꯂꯝꯅꯤ ꯑꯣ ꯑꯗꯨꯅꯅꯦ ꯅꯈꯣꯏꯅ ꯉꯟꯇꯥꯅ ꯅꯌꯨꯝ ꯄꯥꯟꯕꯒꯤꯅꯤ ꯀꯩꯅꯣ ꯅꯪꯒꯤꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯅꯨꯄꯤ ꯊꯤꯒꯗꯧꯕ ꯀꯩꯅꯣ ꯅꯨꯄꯤ ꯊꯤꯕꯒ ꯍꯥꯏꯌꯦ ꯌꯥꯝ ꯍꯩꯅꯗꯤꯌꯦ ꯇꯟꯖꯩꯗ ꯅꯈꯣꯏꯁꯦ ꯑꯩꯁꯦ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯁꯨ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗꯤ ꯅꯨꯄꯤꯅꯤ ꯑꯩꯗꯤ ꯃꯇꯤꯛ ꯆꯥꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯅꯨꯄꯥꯗꯨꯕꯨ ꯉꯥꯏꯕꯅꯤ ꯂꯥꯏꯃ ꯇꯨꯀꯠꯆꯩꯗꯣ ꯊꯣꯛꯅ ꯍꯧꯖꯤꯛꯄꯨꯗꯤ ꯍꯅꯨꯕꯤꯗꯨꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕ ꯀꯧꯕ ꯑꯃ ꯂꯩꯌꯦ ꯃꯗꯣ ꯁꯣꯏꯗꯅ ꯑꯩꯉꯣꯟꯗ ꯄꯤꯔꯅꯤ ꯀꯔꯤ ꯍꯥꯏꯕ ꯆꯂꯥꯝꯕ ꯍꯥꯏꯕ ꯍꯣꯏ 이스 민가이디 어덕너부 싸나리네 이모이누기 마수 누파 짜라마 아두이라 그이도우라기 비자 마두기 하누비도 미 가이바 바짠 하이 너원아 바짠 마나 카이리에 까다이데기 카이바노 카이리엠다 낭가마이보 나쁜시도 어두마이나 너 강람시엘라가 레리동니도 ꯑꯗꯨꯝ ꯂꯣꯏꯔꯗꯧꯅꯦꯕ ꯁꯣꯝꯗꯅ ꯊꯥꯒꯣꯏ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯦ ꯃꯥꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯃꯗꯨꯗ ꯁꯦꯠꯅꯕ ꯊꯤꯕꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯖꯩ ꯑꯩꯕꯨ ꯉꯔꯥꯡꯇ ꯇꯨꯝꯂꯝꯗꯥꯏꯗ ꯃꯁꯤꯒꯤ ꯐꯤꯌꯥꯟꯈꯣꯛ ꯑꯁꯤꯗ ꯐꯅꯦꯛ ꯑꯉꯥꯡꯕꯗꯣ ꯌꯥꯟꯗꯨꯅ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯗꯤꯕꯀꯣ ꯍꯩꯕꯦꯝꯃ ꯂꯥꯡꯂꯦꯟ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤꯗꯝꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯎ ꯂꯥꯡꯂꯦꯟꯅ ꯐꯃꯨꯡꯗꯒꯤ ꯀꯩꯅꯣ ꯏꯃꯥ ꯑꯩ ꯇꯨꯝꯃꯤ ꯍꯧꯒꯠꯇ꯭ꯔꯤꯌꯦ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯁ ꯏꯪꯅꯒ ꯏꯪꯕꯅꯦ 이마기 판에 안강보도 레이띠네 아이나 강브로두바 티유 레름자니 하이마 레이따바기니냐 아이나 하이시야 아이 똥미 아이 강데 마기 판액두부 아이나 러럼거드라바시부 나시 방레야 묵사트레 판액두디 nga랑다니 레이키바 따이다노 하이바니 마두기 하누비도 옌루게 마나 러버리 옌루게바 하이도나 하누비도 레이바 가두다 쌍이 파문가두다 하누비디 레름트레 이 레이띠냐 ꯉꯟꯇꯥꯁꯤꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯃꯥꯗꯤ ꯃꯗꯨꯕꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯏ ꯃꯗꯨꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯀꯣꯛ ꯈꯨꯝꯗꯨꯅ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯃ ꯁꯦꯠꯇꯨꯅ ꯋꯥꯏ ꯇꯩꯔꯤꯕꯤꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯑꯍꯥꯟꯕꯗꯗꯤ ꯊꯥꯒꯣꯏ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯕ ꯉꯝꯂꯨꯗꯦ ꯍꯥꯏꯖꯩ ꯀꯅꯥꯅꯣ ꯃꯤꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯑꯌꯨꯛꯁꯤꯗ ꯋꯥꯏ ꯇꯩꯔꯤꯕꯁꯤꯕꯣ ꯑꯩꯒꯤ ꯐꯅꯦꯛ ꯑꯉꯥꯡꯕꯗꯨꯒ ꯁꯦꯠꯂꯤꯅꯦ ꯃꯁꯤ ꯀꯅꯥꯅꯣ ꯏꯆꯥꯅꯨꯄꯥ ꯐꯩꯖꯥ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁꯤ ꯈꯟꯗꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯩ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯀꯣꯛꯇ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨꯕꯨ ꯇꯥꯞꯄꯥꯏꯗꯨꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯏ ꯃꯗꯨꯗ ꯍꯅꯨꯕꯤꯗꯨ ꯑꯣꯏꯗꯨ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯃꯊꯕꯥꯛꯇ ꯌꯩꯖꯗꯨꯅ ꯍꯥꯏ 이스 하리 하누비 ꯅꯪꯅ ꯃꯧ ꯑꯅꯧꯕꯤꯒ ꯁꯥꯔꯒ ꯁꯨꯃꯥꯡ ꯀꯩꯁꯤ ꯋꯥꯏ ꯇꯩꯔꯤꯕ ꯂꯣꯏꯔꯦꯗꯅ ꯄꯨꯝꯂꯣꯏ ꯅꯪꯅ ꯏꯃꯨꯡꯒꯁꯦ ꯂꯣꯏꯅ ꯍꯦꯛ ꯃꯥꯡꯊꯣꯛꯄꯤꯔꯦꯕ ꯇꯧꯔꯤꯁꯦ ꯍꯅꯨꯕꯤꯗꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯊꯥꯒꯣꯏꯅ ꯉꯥꯡꯕ ꯃꯈꯥ ꯇꯥꯏ ꯍꯦ ꯍꯅꯨꯕꯤꯌꯥ ꯑꯩꯅꯗꯤ ꯐꯅꯦꯛ ꯃꯥꯡꯈ꯭ꯔ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯑꯗꯨꯒ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯁꯦꯠ ꯂꯩꯔꯝꯗꯅꯕ ꯅꯪ ꯃꯉꯥꯏꯔꯦꯕ ꯅꯪ ꯃꯉꯥꯏꯔꯦꯕ ꯀꯌꯥꯝꯗ ꯉꯝꯂꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯍꯩ ꯍꯨꯔꯥꯟꯕꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ ꯏꯃꯣꯏꯅꯨ ꯍꯨꯔꯥꯟꯕꯤ ꯉꯁꯤ ꯏꯃꯣꯏꯅꯨ ꯅꯪ ꯑꯩꯅ ꯅꯁꯝ ꯐꯣꯏꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪ ꯑꯩꯅ ꯃꯁꯤ ꯁꯦꯠꯄꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦꯅꯦ ꯀꯥꯏ ꯌꯥꯝꯅ ꯀꯥꯏ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯄꯨ ꯆꯃꯣꯠꯅꯕꯤ ꯅꯪꯅ ꯍꯦꯛꯇ ꯁꯦꯠ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯁꯤ ꯃꯃꯜ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛꯅꯤ ꯂꯧꯊꯣꯔꯛꯑꯣ ꯌꯥꯝ ꯊꯨꯅꯅꯦ ꯃꯗꯨ ꯂꯧꯊꯣꯔꯛꯑꯣ ꯀꯔꯤꯅꯣ ꯁꯦꯠꯂꯤꯕ ꯐꯅꯦꯛ ꯑꯁꯤꯕꯨ ꯂꯧꯊꯣꯔꯛꯑꯣ ꯀꯥꯏꯅ ꯉꯥꯎꯕ꯭ꯔꯥ ꯅꯪꯕꯣ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨ ꯁꯦꯠꯂꯣ ꯍꯥꯏꯒꯦ ꯃꯁꯤ ꯆꯤꯡꯂꯒ ꯂꯧꯔꯒꯦꯗ ꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯨꯗ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯏ ꯍꯅꯨꯕꯤꯗꯨꯁꯨ ꯐꯅꯦꯛ ꯑꯗꯨ ꯃꯨꯟꯈ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯀꯟꯅ ꯌꯥꯜꯂꯤ ꯊꯥꯒꯣꯏꯅ ꯃꯁꯤ ꯀꯟꯅ ꯌꯥꯜꯂꯤꯅꯦ ꯊꯥꯗꯣꯛꯑꯣꯅꯦ ꯍꯅꯨꯕꯤ ꯐꯩꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏꯔꯝꯂꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯃꯥꯗ ꯍꯥꯏ ꯀꯩꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯣ ꯃꯤꯅ ꯁꯦꯠꯂꯤ ꯐꯅꯦꯛꯇꯨꯕꯨ ꯍꯦꯛꯇ ꯆꯤꯡꯉꯦ ꯍꯥꯏꯋꯥꯅꯤ ꯐꯅꯦꯛꯇꯨ ꯊꯣꯛꯂꯕꯗꯤ ꯀꯩ ꯁꯥꯅꯤ ꯏꯃꯥ 이봉아 마시기 하누비시나 나마이기 파넥시에 후라두나 셋 레름입니다. 셋닝아이 레이더버기 아둑 러보이런거니 이마 아두 오이러서 하이란바 야이다나 이마기 파넥 아만바 마야마 마술레 마두 셋나마 삐니다나 아두디 나떼 마말 땅바 파서 파넥 아시부 후라다가 셋나가 레이람다나 타도 하이바도 징가디 야르 하이바 파넥도 타독두나 마사누빠다 하이 낭네 이몽시 탐리바 하누비시야 아이네 아이 코이도시 쏙쏙 처닝가도리고 아이 하이바시니
ꯌꯥꯔꯤꯕ ꯆꯪꯉꯣ ꯌꯥꯔꯤ ꯏꯃꯨꯡꯗ ꯊꯥꯒꯣꯏꯅ ꯍꯅꯨꯕꯤꯗꯨꯗ ꯌꯦꯡꯗꯨꯅ ꯏꯃꯣꯏꯅ ꯍꯨꯔꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯐꯅꯦꯛ ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯐꯩꯖꯥꯎꯅ ꯍꯅꯨꯕꯤꯗꯨꯗ ꯍꯥꯏ 이벤 ꯑꯩꯈꯣꯏ ꯃꯥꯁꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤ ꯀꯩꯒꯤ ꯇꯨꯃꯤꯟꯅ ꯂꯧꯔꯤꯅꯣ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ 이벤ꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯆꯪꯕꯗꯗꯤ ꯃꯥꯗꯤ ꯌꯥꯍꯧꯔꯝꯗ꯭ꯔꯦ ꯍꯧꯗꯣꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯇꯧꯔꯕ ꯃꯇꯨꯡꯗꯗꯤ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨꯀꯣ 이벤 ꯍꯣꯏ ꯍꯣꯏ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯄꯥꯔꯤꯇꯣꯟꯗꯨ ꯊꯑꯣꯏꯅ ꯐꯩꯖꯥꯎ ꯍꯣꯏꯔꯣꯝꯗ ꯍꯥꯏꯊꯔꯛꯏ ꯁꯛꯇ ꯁꯨꯗ ꯅꯣꯞꯄ ꯄꯥꯈꯪ ꯑꯃꯗꯤ ꯅꯠꯇꯦ ꯃꯍꯥꯛ ꯃꯇꯥꯡ ꯆꯥꯅ ꯂꯝꯕꯤꯗꯨꯗ ꯐꯩꯖꯥꯎꯒ ꯍꯦꯛ ꯊꯦꯡꯅꯩ ꯐꯩꯖꯥꯎꯁꯨ ꯄꯥꯔꯤꯇꯣꯟꯕꯨ ꯎꯔꯗꯨꯅ ꯀꯧꯏ ꯄꯥꯔꯤꯇꯣꯟ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯕꯨ ꯌꯦꯡꯅ ꯍꯥꯏ ꯅꯣꯏ ꯏꯃꯥ ꯂꯩꯍꯧꯕ꯭ꯔꯥ ꯅꯣꯏ ꯅꯃꯥꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈꯤꯕ ꯁꯦꯜꯗꯣ ꯁꯤꯡꯒꯅꯤ ꯍꯥꯏꯔꯒꯅꯦ ꯍꯥꯏꯔꯒ ꯁꯨꯡꯁꯤꯡꯁꯨ ꯁꯤꯡꯗꯕ ꯅꯣꯏ ꯃꯥꯗꯣ ꯍꯌꯦꯡ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯑꯃꯠꯇ ꯋꯥꯠꯇꯅ ꯁꯤꯡꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯨꯀꯣ ꯀꯔꯤꯒꯨꯝꯕ ꯍꯦꯛ ꯍꯌꯦꯡ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯤꯡꯗ꯭ꯔꯕ ꯑꯩꯅꯅꯦ ꯃꯥꯒꯤ ꯃꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏ ꯄꯥꯔꯤꯇꯣꯟꯅ ꯅꯣꯛꯃꯤ ꯍꯥꯏ ꯇꯥꯐꯩꯖꯥꯎ ꯅꯪꯁꯦ ꯌꯥꯝꯅ ꯁꯥꯎꯒꯟ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯁꯥꯎꯔꯕꯗꯤ ꯀꯃꯥꯏꯅ ꯅꯨꯄꯥ ꯐꯪꯗꯣꯏꯕ ꯅꯉꯣꯟꯗ ꯉꯥꯎꯖꯕ ꯈꯣꯏꯃꯨꯛ ꯀꯌꯥꯁꯨ ꯂꯣꯏꯅ ꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈ꯭ꯔꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯍꯥꯏꯌꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯒꯦꯕ ꯑꯗꯣ ꯑꯩ ꯁꯨꯝ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩ ꯋꯥꯅꯣ ꯍꯥꯏꯗꯣꯏ ꯑꯣꯏꯗꯤ ꯁꯠ ꯍꯥꯏ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯍꯥꯏꯔꯒꯦꯀꯣ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯇꯥꯐꯩꯖꯥꯎꯕꯨ ꯁꯨꯝ ꯅꯨꯡꯁꯤꯕ ꯍꯥ ꯑꯩ ꯅꯨꯡꯁꯤꯌꯦꯕ ꯑꯁ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯈꯪꯂꯕꯅꯦꯕ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯁꯦꯡꯉꯦꯀꯣ ꯑꯁꯦꯡꯕꯅꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯏꯗꯨꯗꯤ ꯑꯩꯕꯨ ꯄꯥꯝꯂꯗꯤ ꯅꯨꯡꯁꯤꯔꯗꯤ ꯅꯪꯅ ꯍꯥꯟꯅ ꯀꯣꯛ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯁꯨꯝ ꯌꯥꯗꯧꯕ ꯂꯩꯔꯕꯁꯤꯕꯣ ꯑꯃꯨꯛ ꯌꯥꯔꯛꯇ꯭ꯔꯗꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯅꯤ ꯌꯥꯔꯁꯤꯗ ꯑꯁ ꯌꯥꯝ ꯍꯔꯥꯎꯏ ꯃꯤ ꯑꯩ ꯅꯨꯄꯥ ꯐꯪꯉꯦ ꯑꯗꯣ ꯑꯩꯈꯣই ꯃꯥꯗ ꯅꯪꯒꯤ ꯁꯦꯜꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ ꯆꯠꯂꯒꯦ ꯃꯁꯤꯗ ꯐꯩꯖꯥꯎꯅ ꯇꯞꯅ ꯄꯥꯔꯤꯇꯣꯟ ꯉꯥꯏꯈꯨꯑꯣ ꯀꯩꯒꯤ ꯁꯦꯜꯗꯣ ꯏꯅꯦꯝꯄꯣꯛꯅ ꯂꯧꯈꯤꯕ ꯁꯦꯜꯕꯨ ꯑꯃꯨꯛ ꯑꯩꯅ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯄꯤꯔꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯍꯥꯏꯅ ꯅꯪꯅ ꯍꯥꯏꯔꯣ ꯑꯁꯦꯡꯕꯩꯔꯅꯦ ꯇꯥꯐꯩꯖꯥꯎ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯋꯥꯍꯩꯁꯤꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏꯗ ꯂꯩꯊꯣꯛꯈꯤ ꯄꯥꯔꯤꯇꯣꯟꯅ ꯃꯄꯨꯛꯅꯤꯡꯗ ꯍꯥꯏꯖꯩ ꯁꯛꯇꯥ ꯑꯁꯤꯒ ꯇꯧꯖꯁꯥꯏ ꯌꯦꯡꯉꯨꯅꯦ ꯃꯊꯨꯟꯁꯤꯗ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯗꯤꯕ ꯈꯣꯡꯕꯥꯟꯁꯤꯗ ꯁꯜꯂ ꯇꯥꯅꯩ ꯐꯩꯖꯥꯎ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯅꯣꯛꯃꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯃꯕꯨꯡꯗ ꯍꯪꯉꯤ ꯇꯥꯆꯧ ꯀꯩꯅꯣ ꯅꯪꯅ ꯅꯣꯛꯐꯩꯒ ꯇꯧꯔꯤꯕꯗꯨꯅ ꯁꯦꯜꯒ ꯐꯪꯂꯕ ꯁꯦꯜ ꯐꯪꯉꯗꯤ ꯉꯥꯒꯨꯝꯕ ꯑꯃ ꯆꯥꯁꯤꯗꯅ ꯉꯥ ꯍꯥꯏꯕ ꯌꯥꯏꯌꯦ ꯆꯥꯁꯤ ꯁꯦꯜꯕꯨ ꯀꯩꯅꯣ ꯐꯨꯔꯤꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯄꯤ ꯁꯤꯅꯅꯦ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥ ꯑꯃ ꯍꯦꯛꯇ ꯂꯩꯔꯣ ꯍꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯅ ꯂꯩꯃꯍꯜꯒ ꯊꯥꯒꯣꯏꯒ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯑꯣꯏꯔꯣꯏ ꯏꯕꯦꯝꯃ ꯀꯣꯛ ꯇꯥꯟꯊꯣꯛꯀꯣ ꯍꯅꯨ ꯍꯟꯊꯤ ꯃꯥꯕꯨ ꯌꯨꯝꯗ ꯊꯝꯂꯒ ꯀꯔꯤꯅꯣ ꯀꯥꯟꯅꯗꯣꯏꯁꯤꯕꯣ ꯍꯣꯏ ꯏꯆꯥ ꯅꯨꯄꯥꯁꯤꯅꯅꯦ ꯈꯤꯠ ꯌꯥꯗ꯭ꯔꯤꯕ ꯀꯔꯤꯒꯤ ꯃꯥꯒꯕꯨ ꯍꯅꯨꯕꯤꯗꯨꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯩꯕꯨ ꯍꯥꯏꯒꯦ ꯍꯣ ꯍꯅꯨꯕꯤꯁꯤꯅ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯄꯤꯗꯧꯔꯤꯌꯦ ꯂꯥꯏꯃ ꯇꯨꯀꯠꯆꯩꯗ ꯊꯥꯒꯣꯏꯅ ꯃꯆꯥꯅꯨꯄꯤꯅ ꯊꯣꯛꯂꯛꯄꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯕꯗꯨꯅ ꯀꯗꯥꯏꯗꯅꯣ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯆꯧꯅꯅꯦ ꯉꯥ ꯂꯩꯔꯨꯆꯣꯌꯦ ꯑꯗꯨꯒꯤ ꯉꯥ ꯂꯩꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯂꯤꯛꯈ꯭ꯔꯕ ꯃꯥꯅ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯈꯤꯒꯦ ꯐꯠ ꯍꯜꯂꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯂꯩꯃꯍꯜꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯒꯣꯏ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯐꯝꯗꯨ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯅꯨꯕꯤ ꯑꯁꯦ ꯄꯤꯖꯅꯕ ꯑꯣꯏꯔꯤꯅꯤ ꯅꯪꯅ ꯑꯉꯥꯡꯗ ꯉꯥ ꯂꯩꯕ ꯊꯥꯔꯤꯁꯦ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯕꯗꯨꯕꯣ ꯅꯪ ꯍꯧꯔꯩ ꯃꯇꯥꯒꯨꯝ ꯅꯪꯀꯣ ꯅꯆꯥꯅꯨꯄꯤꯁꯤꯅ ꯆꯥꯒꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤꯅꯤ ꯀꯩꯅꯣ ꯍꯅꯨꯕꯤꯁꯤꯕꯨ ꯄꯤꯖꯅꯤꯡꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦꯀꯣ ꯀꯥꯎꯏꯅꯦꯍꯦ ꯍꯅꯨꯕꯤ ꯍꯥꯏꯔꯒ ꯃꯥꯕꯨ ꯀꯥꯏ ꯂꯩꯈꯤꯒꯦ ꯎꯗꯦꯅ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯃꯥꯒꯤ ꯐꯃꯨꯡꯗ ꯑꯩ ꯑꯃꯨꯛꯇ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯒꯦ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯉꯤ ꯍꯅꯨꯕꯤꯗꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯔꯒ ꯍꯥꯏꯖꯩ ꯐꯖꯅ ꯇꯨꯝꯂꯒ ꯂꯩꯔꯤꯅꯤꯁꯦ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯒꯦꯗ ꯇꯨꯝꯖꯔꯁꯅꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯨ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ
ꯋꯥꯛꯁꯤꯡꯒꯤ 12ꯅꯤ ꯄꯥꯟꯕ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯍꯅꯨꯕꯤꯗꯨꯅ ꯊꯥꯒꯣꯏꯗ ꯍꯪꯉꯤ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯂꯥꯏꯗ ꯉꯥꯇꯦꯛ ꯉꯥꯅꯧ ꯀꯠꯇꯧꯔꯤꯕ ꯅꯠꯇ꯭ꯔꯣ? ꯀꯗꯥꯏꯗꯒꯤ ꯉꯥꯇꯦꯛ ꯉꯥꯅꯧꯅꯣ, ꯉꯥ ꯃꯆꯥ ꯑꯃꯕꯨꯗꯤ ꯊꯣꯡꯅꯤ꯫ ꯀꯩꯅꯣꯅꯦꯍꯦ, ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗꯤ ꯏꯃꯣꯏꯅꯨ ꯏꯃꯥꯕꯨ ꯈꯨꯔꯨꯝꯖꯒꯗꯕꯅꯤ꯫ ꯀꯗꯥꯏꯗꯒꯤ ꯏꯃꯣꯏꯅꯨꯅꯣ? ꯂꯩꯇꯦ꯫ ꯆꯦꯡꯐꯨ ꯃꯌꯥꯗꯅꯦ ꯑꯃ ꯂꯩꯔꯝꯕꯗꯨꯁꯨ ꯑꯩꯅ ꯆꯪꯕꯗ ꯈꯣꯡꯕꯤꯗ ꯍꯦꯛꯇ ꯂꯧꯁꯤꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯏꯍꯦ, ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯥ? ꯇꯧꯍꯩꯗꯦꯅꯦꯍꯦ꯫ ꯀꯩꯅꯣ ꯍꯅꯨꯕꯤ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯑꯋꯣꯛ ꯑꯄꯥ ꯌꯥꯝ ꯁꯥꯏꯌꯦ꯫ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟ ꯂꯩꯖꯧꯀꯣ꯫ ꯂꯥꯏ ꯇꯤꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯃꯗꯤ ꯐꯖꯅ ꯇꯧꯍꯟꯅꯤꯡꯗꯨꯅ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯀꯅꯥꯅꯣ? ꯌꯥꯝ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨꯀꯣ꯫ ꯉꯁꯤꯅꯦ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯀꯅꯤꯀꯣ꯫ ꯍꯅꯨꯕꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯌꯨꯝꯀꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯅꯩ, ꯂꯨꯅ ꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯊꯥꯒꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗꯤ ꯃꯑꯣꯡ ꯑꯃꯗ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯆꯪꯉꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯦ, ꯏꯃꯥ, ꯃꯤꯒꯤꯗꯤ ꯌꯨꯝꯀꯩ ꯁꯦꯡꯍꯧꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯉꯔꯣꯏꯗ꯭ꯔꯣ? ꯁꯦꯡꯉꯣꯏ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯌꯨꯝ ꯁꯦꯡꯕꯅꯣ? ꯉꯝꯗꯦ, ꯁꯌꯦꯡ ꯁꯌꯥꯅꯒ ꯅꯥꯕꯅꯦ꯫ ꯉꯁꯤ ꯏꯃꯣꯏꯅꯨꯅꯤ ꯀꯩꯅꯣ, ꯈꯔ ꯁꯦꯡꯕ ꯐꯩ ꯀꯩꯅꯣ꯫ ꯁꯦꯡꯉꯣꯏ ꯍꯥꯏꯕꯅꯤꯅꯦꯍꯦ꯫ ꯑꯁ, ꯑꯩꯈꯣই ꯃꯥꯁꯤꯗꯤꯕꯀꯣ꯫ ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩ ꯉꯥ ꯐꯥꯏ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯆꯠꯇꯨꯅ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯅꯕ ꯉꯥ ꯈꯔ ꯂꯩꯔꯨꯏ꯫ ꯃꯌꯨꯝꯗ ꯃꯗꯨ ꯄꯨꯔꯛꯏ ꯑꯗꯨꯒ ꯍꯥꯏ, ꯉꯥꯅꯦꯅ ꯇꯧꯔꯤꯁꯦ ꯃꯁꯥꯕꯨ ꯅꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤꯌꯦ꯫ ꯕꯦꯝꯃ, ꯉꯥꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯦꯝꯗꯣꯛꯍꯧꯔꯁꯤ꯫ ꯉꯥꯗꯣ ꯍꯣꯔꯦꯟ ꯂꯥꯏꯗ ꯀꯠꯂꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯏꯃꯥ? ꯀꯔꯤꯒꯤ ꯂꯥꯏꯗ ꯀꯠꯄꯅꯣ? ꯊꯥꯡꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯍꯩ, ꯄꯨꯈꯝ ꯑꯃꯁꯨ ꯌꯥꯎꯔꯛꯑꯣ, ꯉꯥ ꯍꯥꯞꯅꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡ ꯑꯁꯤꯗ ꯏꯃꯣꯏꯅꯨ ꯏꯃꯥ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ, ꯑꯁꯨꯛ ꯇꯤꯡꯈꯦꯠ ꯂꯥꯏꯈꯦꯠꯄ ꯅꯃꯥ ꯏꯃꯣꯏꯅꯨ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯥꯎꯕ ꯏꯐꯝꯗ ꯀꯔꯤꯃꯇ ꯀꯠꯂꯗ꯭ꯔꯕ ꯐꯩ꯫ ꯉꯁꯤꯗꯤ ꯅꯁꯥꯏꯒꯣꯟꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯃꯥ ꯑꯍꯣꯡꯕꯤ ꯏꯃꯣꯏꯅꯨꯅꯤ ꯍꯥꯏꯕꯗꯣ ꯁꯛ ꯇꯥꯛꯂꯒꯦ꯫ ꯁꯣꯝꯗꯅ ꯐꯩꯖꯥꯎꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ꯫ ꯄꯥꯔꯤ ꯇꯣꯟꯅ ꯑꯃꯨꯛ ꯐꯩꯖꯤꯜꯂꯛꯄꯅꯤ꯫ ꯑꯩꯕꯨ ꯀꯔꯝꯕꯅ ꯑꯣꯏꯅ ꯈꯟꯗꯣꯏꯁꯦ? ꯏꯕꯦꯅꯗꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕꯗꯣ ꯄꯤꯅꯤ ꯍꯥꯏ꯫ ꯃꯥꯕꯨꯁꯨ ꯅꯨꯡꯁꯤ, ꯈꯪꯗ꯭ꯔꯦꯗ, ꯑꯃꯁꯨ ꯅꯨꯡꯁꯤ, ꯑꯃꯁꯨ ꯅꯨꯡꯁꯤ꯫ ꯀꯅꯥꯗꯅꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯄꯤꯒꯗꯕ? ꯆꯈꯥꯏꯔꯦ ꯂꯩꯈꯥꯏꯔꯦ ꯑꯩꯒꯤ ꯏꯀꯣꯛ ꯃꯆꯥꯁꯤ꯫ ꯊꯥꯒꯣꯏꯅ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯆꯥꯛꯈꯨꯝꯗꯒꯤ ꯂꯧꯔꯛꯏ꯫ ꯍꯩꯕꯦꯝꯃ, ꯏꯕꯨꯡꯉꯣ, ꯉꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯩ, ꯆꯥꯛꯈꯨꯝꯗ ꯉꯥ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯈꯪꯂꯧ ꯂꯧꯔꯛꯄꯗꯨꯗ ꯐꯩꯖꯥꯎ ꯃꯥꯒꯤ ꯋꯥꯈꯜ ꯃꯌꯥꯏꯗ ꯇꯠꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥꯃꯣ? ꯍꯩ, ꯉꯥ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯩ, ꯏꯃꯥꯅ ꯉꯁꯥꯏ ꯁꯦꯝꯂꯒ ꯁꯤꯗ ꯐꯥꯟꯅ ꯃꯔꯣꯟ ꯅꯟꯗꯨꯅ ꯊꯝꯂꯝꯕꯅꯤꯅꯦ, ꯉꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯐꯩꯖꯥꯎꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯉꯥ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯏꯃꯥ? ꯍꯣ, ꯂꯩꯔꯝꯗ꯭ꯔꯦ, ꯉꯥꯗꯨ ꯂꯩꯔꯝꯗ꯭ꯔꯦ, ꯇꯨ ꯁꯤꯗ ꯊꯝꯂꯝꯕꯅꯦ, ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯍꯧꯗꯣꯡꯅꯒ ꯆꯥꯈ꯭ꯔꯕ ꯖꯥꯠꯂꯣ? ꯐꯥꯟꯅ ꯃꯔꯣꯟ ꯅꯟꯗꯨꯅ ꯊꯝꯂꯝꯕꯅꯦ, ꯍꯧꯗꯣꯡꯅ ꯈꯛ ꯆꯥꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯒꯤ ꯏꯃꯣꯏꯅꯨꯗꯨꯅꯅꯦ ꯁꯣꯏꯗꯅ ꯍꯨꯔꯥꯜꯂꯝꯂꯅꯤ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯍꯨꯔꯥꯟꯕ ꯀꯜꯂꯤꯕ꯫ ꯉꯁꯤꯗꯤ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯉꯛ ꯁꯝꯗꯣ ꯄꯥꯏꯗꯨꯅꯅꯦ ꯂꯥꯛꯇ ꯍꯦꯛꯇ ꯏꯟꯈꯤꯒꯦ꯫ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ? ꯄ꯭ꯔꯞ ꯊꯣꯛꯇꯨꯅ, ꯍꯩ ꯍꯅꯨꯕꯤ ꯍꯨꯔꯥꯟꯕꯤ, ꯀꯗꯥꯏꯗ ꯂꯩ ꯅꯪ? ꯄ꯭ꯔꯞ ꯊꯣꯛꯂꯛꯎ꯫ ꯏꯁ, ꯉꯥꯒ ꯍꯨꯔꯥꯜꯂꯗꯅ ꯊꯣꯡꯂꯕꯗꯤ ꯃꯗꯨ ꯅꯊꯤꯕꯣꯡꯗꯣ ꯆꯥꯒꯦ ꯍꯥꯏꯅꯤ ꯍꯥꯏꯔꯛꯀꯅꯤꯅꯦ꯫ ꯀꯗꯥꯏ ꯂꯩ? ꯂꯥꯡꯂꯦꯟꯅ, ꯏꯃꯥ, ꯁꯤꯗ ꯂꯩꯇꯦ꯫ ꯉꯥ ꯍꯨꯔꯥꯜꯂꯒ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ ꯃꯍꯥꯛ? ꯏꯃꯥ, ꯃꯄꯥꯟꯗ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯃꯈꯣꯏ ꯄꯨꯂꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯃ ꯃꯔꯛ ꯑꯗꯨꯗ ꯃꯉꯥꯜ ꯅꯥꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯍꯅꯨꯕꯤꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯍꯥꯛꯄꯨ ꯎꯕꯗ ꯑꯉꯛꯄ ꯑꯃꯁꯨ ꯐꯥꯎꯖꯩ꯫ ꯏꯃꯣꯏꯅꯨ ꯏꯃꯥ ꯏꯕꯦꯝꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯨꯀꯠꯆꯩ, ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯇꯥꯏꯕꯪ ꯂꯤꯆꯠ ꯆꯠꯇꯕ ꯆꯥꯛꯀꯨꯕꯤꯒꯤ ꯂꯟꯀꯨꯕꯤꯒꯤ ꯍꯥꯏꯗꯨꯅ ꯅꯁꯥꯏꯒꯣꯜꯗ ꯑꯩ ꯆꯪꯂꯛꯄꯅꯤ꯫ ꯋꯥꯉꯥꯡ ꯈꯨꯗꯤꯡꯗ ꯑꯩꯕꯨ ꯍꯅꯨꯕꯤ ꯍꯥꯏꯅ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯅ ꯆꯤꯡꯒꯣꯏꯅꯕ, ꯅꯃꯥ ꯑꯩꯒꯤ ꯅꯨꯃꯤꯠꯇ ꯐꯥꯎꯕ ꯅꯃꯥ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯀꯔꯤꯁꯨ ꯇꯝꯗꯕ, ꯍꯩ ꯇꯥꯏꯕꯪ ꯆꯥꯎꯗꯕ, ꯊꯧꯒꯜꯂꯣꯟ ꯆꯠꯅ ꯀꯥꯏꯔꯕꯅꯤꯅ ꯆꯥꯛꯀꯨꯕꯤꯔꯣꯏ, ꯂꯟ ꯀꯨꯕꯤꯔꯣꯏ, ꯅꯍꯥꯟꯗꯒꯤ ꯅꯁꯥꯏꯒꯣꯟꯗ ꯂꯣꯠꯇꯨ ꯂꯩꯔꯝꯕ ꯑꯩ ꯅꯃꯥ ꯏꯃꯣꯏꯅꯨꯅꯤ ꯈꯪꯖꯍꯧ꯫ ꯏꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯨꯅ ꯂꯩꯖꯅꯤꯡꯗꯦ, ꯍꯥꯏꯌꯨ꯫ ꯍꯥꯏꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯊꯥꯒꯣꯏ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯤ꯫ ꯑꯣ,
ꯇꯥꯏꯕꯪ ꯄꯨꯝꯕꯅ ꯁꯣꯟꯅꯔꯤꯕ ꯏꯃꯥ ꯏꯃꯣꯏꯅꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯝꯂꯕ ꯑꯩꯅꯗꯤ ꯅꯪꯕꯨ ꯍꯅꯨ ꯍꯟꯊꯤꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤꯅ ꯇꯧꯈ꯭ꯔꯤꯕ ꯏꯃꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛꯄꯨ ꯅꯥꯊꯩꯔꯨꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯐꯩꯖꯥꯎꯅ ꯀꯩꯅꯣ ꯏꯕꯦꯟ ꯏꯃꯣꯏꯅꯨ ꯅꯪ ꯆꯠꯂꯕꯣ ꯍꯥꯏꯁꯦ ꯅꯪꯒꯤ ꯅꯁꯨ ꯅꯨꯄꯥ ꯆꯂꯥꯝꯕ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯔꯝꯕꯗꯥꯏ ꯑꯩꯗꯤ ꯃꯥꯡꯖꯔꯦꯗꯅ ꯍꯣꯏ ꯏꯕꯦꯟ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ ꯇꯥꯟꯖꯥꯁꯤꯗ ꯍꯧꯗꯣꯡꯅ ꯃꯤꯌꯥꯎ ꯍꯥꯏꯅ ꯌꯦꯅꯈꯥ ꯑꯗꯣꯝꯗꯒꯤ ꯈꯣꯡꯂꯛꯏ ꯃꯈꯣꯏ ꯂꯣꯏꯅ ꯌꯦꯡꯊꯣꯛꯏ ꯍꯧꯗꯣꯡ ꯑꯅꯤꯈꯛꯅ ꯄꯨꯈꯝ ꯑꯗꯨꯗ ꯌꯥꯎꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯎꯅ ꯆꯥꯔꯤꯕꯗꯨ ꯍꯦꯛ ꯎꯏ ꯊꯥꯒꯣꯏ ꯃꯥꯒꯤ ꯃꯊꯃꯣꯏ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯈꯤꯔꯝꯃꯤ